sẽ gai ra ಥಮೋಯಿಗೆ ಮಚ್ಚೆ ಸಿಂಗಂ susunod hore nungsiba wakat pasungam leroy da chimbase karigi fortune biram lena khutna sẽ gai ra ಥಮೋಯಿಗೆ ಮಚ್ಚೆ ಸಿಂಗಂ susunod hore nungsiba wakat pasungam leroy da chimbase karigi fortune biram lena khutna mapuk terit lak hau katana ba hing na phumjin di ramle ai githa jaba mapuk terit lak hau katana ba hing na phumjin di ramle ai githa jaba tan ngôi ta na chang khi na bao mai nung du lang xin di ramle nung si ba tan ngôi ta na chang khi na bao mai nung du lang xin di ramle nung si ba mai nung da lang xin di re nung si ba sẽ gai ra ಥಮೋಯಿಗೆ ಮಚ್ಚೆ ಸಿಂಗಂ susunod hore nungsiba wakat pasungam leroy chimbase karigi fortune biram lena khutna Fandanaba malim atia anise laita laika olam lo nang bunung siba fandanaba nang butiba fandanaba malim atia anise laita laika olam lo nang bunung siba fandanaba biram lo yai fa thau ja thau du nung lo hai na biram lo yai fa thau ja jet singing susunod hore nungsiba wakat pasungam leroy da chimbase karigi fortune biram lena khutna पैसा दी के हम चंग पैसा दिलाई मा
이만 아장 박을락보더니 땅하에 받으리세. ꯑꯩꯈꯣꯏ ꯏꯪꯈꯣꯜꯗꯣ ꯅꯨꯡꯁꯤꯔꯛꯏꯗ. 이마, ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯗ. ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯆꯥꯝꯔꯛ ꯂꯩꯕ ꯌꯥꯏ. ꯅꯪꯒꯤ ꯀꯣꯆꯤꯡ ꯍꯥꯏꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯦ? ꯀ꯭ꯔꯣꯁ ꯃꯄꯨꯝ ꯑꯣꯏꯅ ꯇꯧꯕꯗꯗꯤ ꯁꯦꯟꯁꯨ ꯌꯥꯝ ꯆꯪꯅꯤ. ꯑꯗꯨꯅ ꯀ꯭ꯔꯣꯁ ꯈꯔꯁꯨ ꯊꯨꯖꯤꯟꯕ, ꯁꯦꯟꯁꯨ ꯆꯪꯗꯕ ꯑꯣꯏꯅ ꯇꯧꯔꯒꯦ. ꯃꯉꯥꯜ, ꯅꯪ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤꯀꯣ. 이마, ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯦ. Please be seated. Thank you, sir. Hi, I'm Sunil Barwa. Oh, So, hello, sir. what can I help for you? Sir, I'm looking for a course affordable, sir. Oh, we have different course module. See this. Sir, I prefer this one. Model 6. Oh, module 6. It will cost you 30,000. Do you agree with this? Sir, any discount for this, sir? No, sorry. 이베마, 마디 마사kan nangamdadno lehore lakpangamdre. Pabo, oideba kyang kuina ngangbigi haino. 이베마, taseng namak mahak masangam haudrabani. Ngarang ahingdagi mapuk thilledana laknaduna leirabani. Aduda tangay padrabanina pabungoy na hekta laksarip sinibema. Karigino pabong, linda sangom adum pitak piribadubo, mahupubon haibasi kaubirabo. 타자다바 미kupta 상곰 비틀리바 바봉수 찍락바 야이 캉나 캉나 이베마, 탕가이 세나막 마상am haudrabani 이베마. 바봉나수 헤나 캉리바도니 사마시기 미농 마이샤 마락시다 아이 그람나 힝오 하이바나 바봉 버레 아이 강하게 사마시다 마샤 강하가 좀 힝하게 어도 바봉 마감도 운한비요 아이가 운하시 야주베기 마람 가리기노 바봉 이베마, 빠붕나 이샤김 후신두나 라레드나 하제리부시니. 머시다디 이베만 아묵다디 야비요. 미부 하독라가 라레보 하이나 헥달루션 베야라바디 미외버기 분시세 얌 홍문드네 바봉 이베마, 빠붕네 마부수 야는 aba 탱게. 아도 이베마수 카라 답타비요 파타비요. 아이기자 팟게 하이버세 빠붕 강니. 아도 이베마나 빠붕이 마이 카직다디 잉비요. 나코이기 이몽기 ngao 하이바디 아이 부하나 칼로 마나 아이가 우나시 야주베기 마람 kay maronggi no pabong ay maga unhanbiyo nupi kunaibo yamantana yengiba sahagili jato hadopana pai ha ngasi fawba hongdoktriba mahagili jat as taliba 미우로 있게 돌게 ngaytang phamaga wari phajana sanakiji 디아이노 낭나 이제 샤란토라니 미우니 칼라말레 아이야 미카이샬레
ꯅꯍꯥꯟ ꯅꯪꯒꯤ ꯒꯥꯔꯤꯗ ꯆꯠꯃꯤꯟꯅꯈꯤꯗꯣ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯅꯥꯅꯣ? ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯣꯏꯗꯕ ꯉꯥꯡ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯄꯤꯌꯥꯏꯅꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯅꯪ ꯋꯥꯁꯦ ꯚꯥꯞ ꯇꯥꯗꯦ ꯑꯩ. ꯉꯝꯕ, ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦ. ꯁꯤ ꯄꯥꯏꯌꯨ ꯄꯥꯏꯌꯨ. ꯁꯦ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯅꯦ. ꯊꯤꯌꯣꯏ ꯃꯔꯨꯞꯁꯤꯡꯁꯦ ꯑꯩ ꯀꯣꯛꯁꯤꯜ ꯂꯩꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯁꯜꯂꯣ. ꯇꯧꯁꯜꯂꯣ. ꯅꯪꯕꯨ ꯍꯥꯠꯂꯒ ꯑꯩ ꯃꯤꯍꯥꯠꯄꯤ ꯃꯤꯡꯊꯣꯜꯗꯣ ꯐꯪꯂꯒ ꯖꯦꯜꯗ ꯂꯩꯍꯧ ꯍꯥꯏꯔꯣ? ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯕꯩꯗꯤꯅꯦ ꯃꯐꯝꯁꯤ ꯂꯣꯡꯗꯥ ꯇꯥꯔꯥ ꯍꯤꯡ ꯏꯜꯂ ꯂꯩꯍꯧꯔꯒꯦ. ꯑꯁ ꯌꯥꯔꯤꯁꯤ ꯇꯣꯛꯑꯁꯦ. ꯍꯣꯏ ꯇꯛ ꯇꯧꯕꯅꯦ. ꯄꯤꯌꯥꯏꯅꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧ. ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ ꯇꯧ. ꯑꯩ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯤꯡꯉꯤꯁꯦ. ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯅꯤꯡꯉꯤ. ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ ꯄꯤꯌꯥꯏꯅꯨ. ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕ? ꯑꯁ ꯇꯜꯂꯤꯍꯦ, ꯅꯪ ꯁꯤꯗ ꯌꯥꯝ ꯁꯥꯎꯒꯜꯂꯤ. ꯋꯥꯒ ꯑꯝꯇ ꯍꯥꯏ ꯌꯥꯗꯦ. ꯍꯜꯂꯣ. ꯍꯜꯂꯣ. ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏ. ꯍꯜꯂꯣ. ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯄꯥꯎꯅꯤꯗ. ꯀꯩꯊꯦꯜꯗꯩ ꯃꯣꯟꯖꯥꯎꯒꯤ ꯃꯅꯥ ꯂꯩꯔꯤ. ꯃꯥ ꯍꯣꯔꯦꯟ ꯆꯥꯛ ꯊꯣꯡꯉꯣꯏꯌꯦ ꯑꯩꯉꯣꯟꯗ. ꯑꯦꯌꯥ, ꯌꯨꯝꯗ ꯆꯥꯛꯀ ꯊꯣꯡꯕ꯭ꯔꯥ? ꯊꯣꯡꯉꯦ. ꯌꯥꯝ ꯊꯤ ꯊꯣꯡꯉꯦ. ꯄꯥꯕꯨꯡꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯧꯗꯥꯡꯅꯤ. ꯃꯆꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ. ꯍꯜꯂꯣ. ꯄꯥꯕꯨꯡ. ꯍꯜꯂꯣ. ꯑꯁ ꯇꯠꯈ꯭ꯔꯦ. ꯍꯌꯦꯡꯋꯥꯏ ꯑꯩ ꯂꯥꯛꯄꯗꯒ ꯆꯥꯛꯀ ꯊꯣꯡꯕꯤꯗꯣꯏꯔꯣ? ꯏꯟꯁꯥꯡ ꯁꯦꯝꯕꯗꯩ ꯍꯦꯟꯗꯣꯛꯑꯒ? ꯍꯌꯦꯡꯋꯥꯏ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯗ. ꯀꯥꯎꯏꯅꯦ. ꯑꯁ ꯀꯩꯗꯧꯕꯩꯅꯣ? ꯄꯩꯁꯥ ꯇꯤꯡꯅꯕ? ꯅꯪꯒꯤꯅꯦ ꯍꯥꯏꯔꯗꯤ ꯊꯥ ꯊꯋꯥꯟ ꯃꯤꯆꯥꯛ ꯐꯥꯎꯕ ꯊꯥꯗꯜꯂ ꯄꯤ ꯉꯝꯅꯤ. ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯥꯍꯧꯔꯤꯕ ꯗꯥꯛ ꯑꯁꯦ ꯀꯣꯛꯅꯕꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯈꯨꯟꯅꯥꯏꯗ ꯇꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯕꯁꯦ ꯄꯥꯕꯨꯡ ꯌꯦꯡꯗꯦ ꯍꯥꯏꯒꯦꯔꯥ? ꯄꯥꯕꯨꯡ, ꯑꯩꯕꯨ ꯁꯥꯎꯍꯟꯕꯤꯔꯅꯨ. ꯑꯩ ꯃꯥꯒ ꯑꯝꯇ ꯎꯅꯍꯟꯕꯤꯌꯨ. ꯂꯥꯏꯔꯤꯛ ꯀꯩꯗꯧꯔꯒꯦ? ꯁꯣꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯇꯣꯏꯅꯤ. ꯀꯔꯤꯅꯣ? ꯃꯊꯥ ꯌꯥꯝ ꯁꯥꯒ꯭ꯔꯖꯥꯠꯅꯤꯅꯦ. ꯅꯪ ꯈꯪꯄꯣꯠꯇꯦꯅꯦ. ꯌꯥꯝ ꯇꯥꯏꯗꯦ. ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯗꯧ ꯈꯜꯂꯤꯅ. ꯅꯦꯠꯋꯥꯛ ꯐꯪꯗꯇꯣꯏꯅꯤ ꯀꯩꯅꯣ. ꯑꯗꯨꯕꯨ ꯑꯩꯅꯔꯣ? ꯋꯥ ꯍꯥꯏꯖꯤꯟꯅꯔꯛꯀꯅꯣ. ꯂꯥꯛꯑꯦ. ꯊꯝꯃꯣ ꯂꯥꯛꯑꯦ. ꯑꯩ ꯂꯥꯛꯑꯦ. ꯊꯝꯃꯣ ꯌꯥꯔꯦ. ꯌꯥꯝ ꯊꯨꯂꯥꯎꯀꯣ. ꯍꯜꯂꯣ. ꯔꯣꯕꯦꯟ. ꯑꯝꯇ ꯂꯩꯔꯣ. ꯀꯩꯗꯧꯔꯦꯅ? ꯅꯁꯥꯗ ꯏꯐꯤꯡ ꯀꯩꯗꯩꯅꯣ? ꯃꯔꯝ ꯂꯩꯅꯤ. ꯀꯥꯏꯅꯤ ꯀꯦꯁꯅꯤ. ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ? ꯀꯩꯝ ꯄꯥꯈꯠꯀꯅꯨ. ꯀꯩꯅꯕꯨ ꯁꯖꯤ ꯎꯔꯒ ꯊꯨꯀꯠ ꯐꯥꯎꯅꯕ꯭ꯔꯣ? ꯅꯪ ꯀꯩꯝ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯀꯩꯅꯣ ꯉꯁꯥꯏ ꯂꯥꯛꯑꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯩꯅꯣ?
모니카 ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯦ ꯅꯪꯅ ꯇꯥꯕꯗ ꯀꯞꯄꯣꯏ ꯍꯥꯏꯅ ꯍꯥꯟꯅ ꯋꯥꯁꯛ ꯑꯩ ꯋꯥꯁꯛꯄꯒ ꯑꯃꯨꯛ ꯉꯝꯃꯣꯏꯌꯦ 모니카 ꯅꯪ ꯑꯗꯨꯒꯧꯅ ꯊꯃꯣꯏ ꯀꯟꯕꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯅꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯀꯩꯅꯣ ꯑꯩꯕꯨ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯀꯩꯅꯣ ꯑꯩ ꯉꯁꯤꯃꯨꯛ ꯆꯦꯟꯕ ꯄꯥꯝꯃꯤ ꯆꯦꯟꯕ ꯌꯥꯎꯁꯪ ꯏꯁꯄꯣꯔꯠꯇ ꯆꯦꯟꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯝꯖꯦꯟꯒ ꯇꯥꯟꯅꯔꯅ ꯅꯪꯅ ꯐꯥꯁꯀ ꯇꯥꯊꯔꯅ ꯍꯥ ꯁ꯭ꯋꯥꯏ ꯌꯦꯡꯉꯣ ꯀꯩꯗꯧꯕꯩ ꯁ꯭ꯋꯥꯏꯅꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯃꯁꯛꯁꯤ ꯏꯅꯨꯡ ꯅꯨꯡꯁꯤꯔꯅ ꯁꯤꯛꯇꯠꯂꯗꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ 모니카 ꯅꯪ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗ꯭ꯔ ꯃꯥꯜꯂꯦ ꯁꯦ ꯑꯩꯒꯤ 무시 ꯉꯥꯜꯂꯤꯕ ꯊꯋꯥꯏ ꯃꯆꯥꯁꯤꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇ ꯊꯥꯖꯜꯂꯣ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ ꯔꯣꯕꯦꯟ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯃꯐꯝ ꯁꯤꯜꯂꯥꯏꯁꯦ ꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯦ ꯍꯧꯖꯤꯛꯇ 마기 이마 레이트레는 ጳ울라이니 하 아이나 낭이도 낙당 월수 욕설로지 아이 모니카는 양 와로키베 딸이 갔나 이마 밤실락 아두바와 에이 타자 좀 나토 이마기 thawai yaudraba hakchangduna machanupaasibu ngaiduna lehori natro maru ꯍꯣꯏ 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 ꯆꯠꯂꯁꯤ ꯃꯔꯨꯞ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯅꯪ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ 마 ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯁꯤ ꯃꯃꯥꯡꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯤ ꯀꯌꯥꯗꯤ ꯁꯨꯔꯦ ꯌꯥꯎꯔꯤꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝꯃꯤ ꯈꯟꯕꯗꯤ ꯁꯨꯡꯈꯟ ꯈꯜꯂꯛꯇꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯅꯦ ꯃꯕꯨꯡ ꯃꯄꯥꯎꯅ ꯐꯔꯤꯕ ꯃꯁꯛꯅ ꯃꯔꯣꯟ ꯑꯃ ꯏꯪꯉꯤꯕ ꯇꯞꯄꯤꯕ ꯀꯩꯗꯧꯔꯦ ꯂꯩꯗꯨꯅ ꯌꯥꯅ ꯄꯨꯔꯛ ꯉꯝꯗ꯭ꯔꯕꯣ ꯉꯝꯕ ꯏꯄꯥꯕꯨ ꯍꯅꯨꯊꯪꯁꯤꯗ ꯑꯣꯏꯗꯕ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯡꯈꯣ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯁꯣꯜꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯈꯔꯁꯨ ꯌꯥꯅ ꯈꯨꯝꯗꯣꯛ ꯈꯨꯝꯖꯤꯟ ꯇꯧ ꯇꯥꯕꯅꯤ ꯁꯨꯅꯤꯇꯥꯡ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯇꯧꯒꯦꯅꯦ ꯅꯪ ꯂꯝꯆꯠ ꯈꯔꯗꯤ ꯁꯦꯝꯗꯣꯛꯄ ꯐꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪ ꯑꯋꯥꯐꯝ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯣꯏ ꯄꯥꯎꯅ ꯍꯥꯏꯁꯦ ꯁꯨꯅꯤꯇꯥꯁꯤ ꯌꯨꯝꯁꯤ ꯃꯧ ꯑꯣꯏꯍꯜꯂꯁꯤ ꯁꯤꯅꯤꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤ ꯍꯩ
미워비기 리스트 잡았다모 마탐세 양 파트라버니 난 가오 빠봉는 마두이다못해 그냥 와비루누다 나는 싱나르파 구디먹대 체 지자의 머리 중재 막곡 돌라이 트랜스퍼 독상간다네 낭기도 나린 야우다비기 와니 낭나 농마이가 파리두고 까리 타바키노 나름 짰뚜누디 파트라버니나 기베디기 파이리부 오이리니도 뽕 마땀시 참 ಚಾꯎꯈꯠꯂꯕꯅꯤ ꯑꯃꯦꯔꯤꯀꯥꯅ ꯍꯦꯂꯤꯀꯣꯞꯇꯔ ꯃꯈꯣꯟ ꯊꯣꯛꯇꯕꯤ ꯄꯨꯊꯣꯛꯑ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯝꯆꯠ ꯁꯥꯖꯠ ꯅꯩꯅ ꯂꯩꯔꯦ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯝꯆꯠ ꯁꯥꯖꯠ ꯆꯨꯝꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯂꯥꯏꯐꯥꯎ ꯊꯥꯖꯗ꯭ꯔ ꯃꯇꯝꯁꯤꯗ ꯀꯩꯀꯥꯟꯗꯗ ꯅꯪ ꯃꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯃꯊꯪꯗꯗꯤ ꯅꯪꯒꯤ ꯅꯔꯥꯟ ꯀꯨꯞꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯖꯠ ꯌꯣꯟꯕ ꯉꯝꯃꯣꯏ ꯄꯥꯋꯣ ꯑꯩ ꯏꯔꯥꯟ ꯀꯩꯝ ꯂꯩꯇꯦ ꯂꯩꯔꯥꯡ ꯊꯥꯕ ꯂꯩꯅ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯊꯥꯗꯣꯛꯏꯁꯤꯕꯨ ꯂꯩꯅꯝꯗꯣ ꯃꯤꯅ ꯅꯝꯅꯝ ꯅꯠꯇ꯭ꯔꯣ ꯂꯥꯜꯂꯤꯁꯦ ꯂꯩꯔꯥꯡ ꯊꯥꯕ ꯂꯩꯔꯥ ꯅꯠꯇ꯭ꯔ ꯃꯤꯗꯨꯔꯣ ꯄꯥꯎꯁꯨ ꯈꯟꯗꯅ ꯌꯦꯡꯕꯤꯌꯨꯅꯦ ꯁꯨꯅꯤꯇꯥꯗꯤ ꯑꯩꯅ ꯆꯦꯟꯕ ꯅꯠꯇꯦ ꯃꯌꯥꯝ ꯈꯪꯗ꯭ꯔꯤꯉꯩ ꯊꯤꯟꯗꯣꯏꯗꯨꯗꯤ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯗꯤꯕ ꯁꯤ ꯌꯥꯎꯔꯤ ꯃꯔꯨꯁꯤꯡꯁꯦ ꯃꯀꯣꯛꯇꯨ ꯂꯣꯏ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯜꯂꯛꯀꯅꯤ ꯅꯪꯁꯤꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯅꯤꯀꯣ ꯀꯩꯊꯦꯜꯅꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯒꯥꯔꯤ ꯆꯪꯕ ꯑꯃꯨꯛ ꯌꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯌꯥꯗꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯀꯣꯛ ꯉꯥꯎꯔꯤꯉꯩꯗ ꯄꯣꯠꯁꯤꯠꯀ ꯂꯣꯏꯅ ꯍꯟꯊꯔꯦ 이마, 나사도 그냥 남자가디 계속 클리프시아이나. ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ 인터뷰 ꯍꯥꯏꯕꯗꯨꯕꯣ 마네 이마, 숨짓기드리고 해보더니. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ 칸드도 미싱디 하나 리스런 셈 로이 그러네. ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯄꯩꯁꯥ ꯄꯤꯖꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯂꯧꯕꯗ ꯃꯥꯏ ꯄꯥꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯁꯦꯜ ꯄꯤꯖꯗꯨꯅ ꯋꯥꯅꯣꯝꯕꯗꯤ ꯂꯣꯏꯅꯃꯛ ꯑꯣꯏꯔꯝꯃꯣꯏ ꯁꯦꯜ ꯄꯤꯖꯕ ꯉꯝꯗꯕ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯍꯣꯠꯅꯕ ꯇꯥꯕ ꯍꯣꯏ ꯏꯃꯥ ꯃꯁꯦ ꯑꯩꯅ ꯋꯥꯅ ꯋꯥꯠꯄꯅꯅꯦ ꯑꯩ ꯀꯩꯅꯣ ꯋꯥꯅꯒꯦ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ ꯅꯕꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯏ ꯃꯔꯤꯛ ꯑꯃ ꯌꯥꯎꯔꯤꯕ ꯃꯈꯩ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅꯕ ꯏꯃꯥꯅ ꯍꯣꯠꯅꯒꯅꯤ ꯃꯉꯥꯜ ꯑꯩ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯏ ꯍꯦ 이마, 이거 가면 잘르기게. ꯆꯠꯂꯣ ꯆꯠꯂꯣ ꯄꯥꯏꯌꯨꯀꯣ ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯐꯣꯟ ꯇꯣꯏꯅ ꯁꯨꯝ ꯇꯧꯔꯛꯄꯁꯦ ꯄꯥꯕꯨꯡ ꯁꯥꯎꯕ꯭ꯔꯣ ꯁꯥꯎꯅꯨꯀꯣ ꯀꯔꯤꯒꯤ ꯁꯥꯎꯔꯨꯒꯗꯒꯦꯅꯦ ꯁꯥꯎꯗꯦꯗ ꯄꯥꯕꯨꯡ ꯁꯥꯎꯗꯦꯗ ꯑꯗꯣ ꯉꯥꯏꯈꯣ ꯃꯉꯥꯜꯅ ꯐꯣꯟ ꯑꯃꯨꯛꯇ ꯄꯥꯏꯗ꯭ꯔꯤꯁꯤꯕꯨ ꯃꯔꯝ ꯀꯥ ꯂꯩꯕ꯭ꯔꯣ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯍꯪꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯍꯪꯗ꯭ꯔꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯔꯒ ꯄꯥꯏꯒꯦ ꯍꯦꯛꯇ ꯍꯥꯏ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯅꯍꯩ ꯅꯁꯤꯡ ꯇꯝꯕꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤꯀꯣ ꯄꯥꯏꯍꯜꯂꯒꯦ ꯁꯦ ꯂꯥꯏꯟꯗ ꯂꯩꯔꯕꯅꯤ 헬로. ꯍꯜꯂꯣ ꯀꯩꯅꯣ ꯌꯥꯝ ꯀꯨꯏ ꯆꯪꯉꯤꯅ 까까 윰시 얌 짜오브네. ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗꯅꯦ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯄꯨꯍꯪꯗ ꯍꯪꯖꯜꯂꯛꯆꯥꯠꯅꯤ ꯑꯩ ꯈꯨꯝꯐꯝ ꯈꯪꯗꯕꯁꯤꯗꯤ 까까제 미얀 밥네. ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯃ ꯀꯣꯛ ꯂꯩꯔꯒ ꯄꯤꯕꯤꯌꯨ ꯌꯥꯗ꯭ꯔꯥ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯔꯛꯆꯥꯠꯅꯤ 까까는 뭐? 할머니다. ꯍꯥꯏꯔꯛꯏꯉꯣ ꯅꯪꯒꯤ ꯐꯣꯟ ꯑꯃ ꯄꯥꯏꯍꯟꯕ ꯉꯝꯗ꯭ꯔꯗꯤꯅꯦ ꯁꯤꯗꯩꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯌꯥꯝ ꯋꯥꯏ ꯀ ꯍꯥꯏꯔꯛꯆꯥꯠꯅꯤ 까까는 뭐? ꯁꯤꯗꯕꯨ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ 까까는 말 할머니 다지대다. ꯄꯥꯕꯨꯡ ꯍꯣꯏꯒ ꯅꯣꯏꯒ ꯌꯨꯝ ꯌꯥꯝ ꯂꯥꯞꯅꯩ ꯍꯥꯏ ꯐꯣꯟꯒꯤ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯇꯧꯕꯗ ꯊꯕꯛ ꯑꯣꯏ ꯍꯥꯏꯁꯤꯗꯤ ꯑꯁꯦꯡꯕ ꯌꯥꯝ ꯂꯥꯞꯅꯕ꯭ꯔꯅꯦ ꯑꯩ ꯂꯥꯛꯑꯒ ꯑꯝꯇ ꯌꯦꯡꯒꯦ
ꯌꯨꯝ ꯊꯪꯅꯔꯤꯅꯤ ꯂꯥꯛꯇꯤ ꯂꯥꯛꯀꯅꯨ ꯑꯩꯈꯣꯏ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯤꯕ ꯍꯣꯏ ꯕꯨꯡꯉꯣ ꯅꯪ ꯁꯦꯔꯤꯌꯁ ꯌꯥꯝ ꯑꯣꯏꯃꯟꯈ꯭ꯔꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝ ꯍꯥꯏꯔꯛꯇꯦ ꯑꯗꯨꯅꯦꯕ ꯀꯩꯁꯨ ꯍꯥꯏꯔꯝꯃꯣꯏ ꯍꯌꯦꯡ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯅꯦ ꯍꯜꯂꯣ 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 ꯅꯨꯡꯗꯥꯡꯁꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯐꯣꯟ ꯉꯥꯏꯔꯝꯃꯤꯅꯦ ꯇꯥꯊꯣꯛꯈ꯭ꯔꯦ ꯀꯅꯥꯏ ꯐꯣꯟ ꯍꯣꯏ ꯑꯩꯅ ꯍꯥꯏꯗꯤ ꯐꯣꯟꯁꯤ ꯀꯅꯥꯏꯅꯣ ꯑꯩꯅꯦ ꯀꯀꯥꯒꯤꯅꯤ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯥꯕꯨꯡ ꯐꯣꯟꯁꯤ ꯌꯦꯞꯄꯤꯁꯤ ꯀꯩꯅꯣ ꯑꯗꯨ ꯅꯠꯇꯦꯗ ꯐꯣꯟ ꯇꯠꯈꯤꯕꯗꯨꯗ ꯂꯥꯛꯈꯤꯗ꯭ꯔꯅ ꯉꯥꯏꯔꯝꯕꯅꯦ ꯉꯥꯏꯈꯣ ꯅꯪ ꯑꯗ ꯌꯥꯝ ꯂꯩꯇ꯭ꯔꯒ ꯐꯣꯟ ꯑꯃ ꯂꯩꯕꯤꯌꯣꯅ ꯀꯣ ꯍꯥꯏ ꯌꯥꯗ꯭ꯔꯥ ꯍꯥ ꯍꯨꯔꯥꯟꯂꯅꯥꯗ ꯃꯤ ꯐꯣꯟ ꯌꯦꯞꯄꯤ ꯀꯩꯅꯣ ꯅꯪ ꯄꯨꯂꯤꯁꯇ ꯐꯥꯖꯜꯂꯨꯔꯥ ꯍꯥ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣ ꯂꯥꯛꯑꯣ ꯁꯤ ꯐꯝ ꯐꯝꯃꯣ ꯁꯤꯗ ꯐꯝ ꯁꯤꯗ ꯅꯪ ꯃꯤꯡꯗꯨ ꯀꯩꯅꯣ ꯑꯃꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯅꯠꯇꯦ ꯃꯉꯥꯜ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯦꯂꯥꯏ ꯅꯪ ꯃꯨꯠꯊꯠꯂꯨꯔꯥ ꯍꯥ ꯅꯪ ꯇꯦꯠ ꯂꯥꯎ ꯃꯨꯠꯊꯠꯂꯨꯔꯥ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯑꯩ ꯆꯠꯄ ꯌꯥꯔꯣ ꯍꯨꯔꯥꯟꯕ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯀꯅꯤ ꯍꯦ ꯅꯪ ꯅꯀꯣꯛꯁꯤꯅ ꯃꯔꯨꯁꯤꯡꯁꯤ ꯂꯣꯏ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯜꯂꯨꯔꯥ ꯍꯦ ꯑꯩ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯠꯇꯣꯏꯅꯤ ꯅꯪ ꯐꯣꯟꯁꯤ ꯄꯥꯏꯅꯤꯡꯉꯤ ꯖꯒꯣꯏ ꯑꯃ ꯁꯥꯎ ꯅꯀꯣꯛꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯜꯂꯒꯦ ꯍꯥ ꯖꯒꯣꯏ ꯁꯥꯎ ꯆꯠꯂꯣ ꯖꯒꯣꯏ ꯁꯥꯎ ꯍꯧꯔꯣ ꯁꯥꯎꯑꯣ ꯖꯒꯣꯏ ꯁꯥꯎ ꯍꯥꯏꯕꯅꯤꯅꯦ ꯅꯪ ꯍꯩꯈꯤꯗ꯭ꯔꯥ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯃꯤ ꯐꯣꯟ ꯌꯦꯛꯈꯤꯗ꯭ꯔꯥ ꯍꯥ ꯍꯥꯏ ꯐꯣꯟꯒ ꯂꯥꯛꯈꯤꯕ꯭ꯔꯣ ꯃꯉꯥ ꯅꯪꯁꯨ ꯂꯩꯔꯝꯃꯤ ꯂꯩꯖꯩ ꯄꯥꯎꯡ ꯃꯁꯤ ꯂꯥꯏꯠꯁꯦ ꯌꯥꯝꯅ ꯋꯥꯡ ꯉꯝꯗꯣꯔꯦ ꯃꯁꯤ ꯉꯁꯤꯁꯨ ꯃꯤ ꯏꯃꯨꯡ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯥꯎꯡ ꯐꯣꯟꯁꯤ ꯌꯦꯞꯇꯣꯏ ꯇꯧ ꯂꯩꯔꯝꯃꯤꯅꯤ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯅ ꯑꯝꯇ ꯉꯥꯏꯈꯣ ꯔꯣꯕꯤꯌꯥ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯉꯝꯗꯅ ꯋꯥꯏ ꯂꯩ ꯂꯥꯛꯀꯦ ꯊꯝꯃꯣ ꯃꯇꯨꯡ ꯃꯅꯥꯎ ꯅꯪ ꯃꯨꯠꯊꯠꯂꯨꯔꯥ ꯀꯀꯥꯏ ꯆꯠꯂꯨꯈꯤꯒꯦ ꯅꯪꯒꯤ ꯍꯌꯦꯡ ꯏꯟꯇꯔꯚ꯭ꯌꯨꯅꯤ ꯍꯥꯏꯕꯗ ꯃꯥꯅꯤ ꯀꯀꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯑꯣ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯅꯨꯃꯤꯠꯇꯨꯅꯤ ꯀꯀꯥꯅ ꯌꯥꯝ ꯌꯦꯡꯅꯤꯡꯂꯤꯕꯁꯤ ꯀꯀꯥꯏ ꯍꯣꯠꯅꯖꯒꯦ
ꯁꯦ ꯌꯥꯝꯕ ꯅꯠꯇꯦ ꯁꯤꯅ ꯅꯪ ꯍꯌꯦꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯚꯔꯥꯗꯁꯨ ꯑꯣꯏꯅꯣ ꯁꯦ ꯀꯀꯥ ꯌꯥꯔꯅꯤꯗ ꯁꯦ ꯄꯥꯏꯁꯤꯜꯂꯨꯅꯦ ꯁꯦ ꯀꯀꯥꯅ ꯆꯨꯝꯅ ꯁꯨꯝ ꯆꯝꯅ ꯄꯤꯕꯅꯤꯅꯦ ꯅꯪꯅ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯁꯦꯟ ꯈꯔ ꯈꯔ ꯇꯥꯟꯖꯔꯝꯕꯗꯨꯁꯨ ꯀꯀꯥꯅ ꯇꯣꯛꯍꯟꯕꯤꯔꯤꯗꯣ ꯁꯤ ꯄꯥꯏꯁꯤꯜꯂꯨ ꯀꯀꯥ ꯃꯪꯒꯣꯜ ꯂꯣꯏꯖꯈꯤꯀꯣ ꯃꯉꯥꯜ ꯉꯝꯃꯅ ꯅꯪꯉꯣꯟꯗ ꯉꯥꯡꯁꯛꯈꯤꯕꯁꯤꯡꯗꯣ ꯅꯪ ꯀꯀꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯋꯥꯔꯧꯗꯦ ꯀꯀꯥ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯆꯠꯂꯣ ꯂꯥꯛꯑꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯆꯪꯉꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯍꯜꯂꯣ ꯇꯨꯝꯃꯕꯣ? ꯇꯨꯝꯗ꯭ꯔꯤꯗ ꯀꯥꯏꯗꯩꯅꯣ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯑꯁ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯏꯀꯣ. ꯑꯗꯨꯅꯕꯨ ꯑꯩꯁꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯤꯡ ꯆꯠꯂꯤꯝꯅꯤ. ꯅꯍꯥꯟ ꯑꯩ ꯀꯣꯂꯦꯖꯇ ꯂꯥꯛꯑꯝꯃꯤ. ꯀꯨꯏꯊꯤ ꯊꯤ ꯁꯨꯡꯐꯪ ꯐꯪꯗꯦ. ꯑꯣ ꯃꯊꯪꯗꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯣꯏꯅ ꯆꯪꯉꯛꯑꯣ. ꯅꯣꯏ ꯌꯨꯝꯗ ꯀꯣꯏꯔꯛꯀꯦ. ꯌꯥꯗꯦ ꯑꯩꯈꯣꯏꯒꯤꯅꯦ ꯏꯕꯨꯡ 3 ꯂꯩ. ꯌꯥꯏꯃꯗꯣ ꯌꯥꯝ ꯁꯥꯊꯤꯖꯥꯅꯤ. ꯄꯥꯈꯪ ꯃꯌꯥꯝ ꯑꯃꯁꯨ ꯃꯀꯣꯛ ꯀꯥꯏꯈ꯭ꯔꯕꯅꯤ. ꯑꯁ ꯀꯤꯔꯦꯗ. ꯑꯩꯁꯦ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ ꯍꯥꯏꯗꯅ ꯁꯅꯥꯇꯣꯝꯕꯤ ꯀꯧꯔꯤꯁꯤꯅꯤ. ꯌꯥꯝ ꯂꯨꯅ ꯇꯧꯈ꯭ꯔꯖꯥꯅꯤ. ꯍꯜꯂꯣ ꯅꯦꯠꯋꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯑꯩꯗꯤ ꯑꯗꯨꯝ ꯇꯥꯏꯌꯦ. ꯅꯦꯠꯋꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯍꯜꯂꯣ. ꯁꯤ ꯑꯣꯏꯔꯗꯤ ꯉꯁꯤꯒꯤ ꯇꯨꯝꯕ ꯌꯥꯔꯅꯤ. ꯆꯦ ꯇꯨꯝꯗ꯭ꯔꯤꯕꯣ? ꯀꯩꯅꯣꯍꯦ ꯒꯦꯝ ꯁꯥꯟꯅꯕꯅꯤ. ꯁꯦ 50 ꯍꯦꯟ ꯂꯩꯇꯦ. ꯐꯣꯟꯒꯤ ꯊꯥꯎ ꯍꯥꯞꯅꯕ ꯑꯣꯏꯔꯤꯅꯤꯅꯦ. ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯐꯣꯟꯁꯦ ꯅꯞꯇꯅ ꯑꯗꯨꯝ ꯂꯩꯕꯅꯤ. ꯅꯅꯥꯀꯣꯡꯗꯨꯕꯨ ꯁꯧꯗꯣꯛꯇ꯭ꯔꯤꯕꯣ ꯅꯪꯕꯣ? ꯏꯆꯦ ꯍꯟꯗꯛꯇꯤ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯔꯅꯤ ꯍꯥꯏꯕꯅꯤ. ꯀꯩ ꯑꯦꯋꯥꯔꯗꯅꯣ? ꯐꯣꯟ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯕ ꯑꯦꯋꯥꯔꯗ. ꯅꯌꯥ ꯇꯦꯛꯀꯅꯤ. ꯕꯕꯥ ꯕꯣꯔꯥ ꯑꯝꯇ ꯆꯥꯒꯦ. ꯍꯣꯏ. ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯦ ꯍꯥꯏꯕ? ꯕꯥ ꯆꯤꯀꯟ ꯕꯣꯟꯂꯦꯁ ꯑꯣꯏꯅ ꯇꯧꯁꯦ. ꯕꯥ ꯃꯥꯏꯁꯦ ꯍꯥꯏꯕ ꯁꯣꯏꯔꯤꯅꯦ. ꯍꯋꯥꯏ ꯕꯣꯟꯂꯦꯁ ꯑꯣꯏꯅ ꯍꯥꯏꯒꯗꯕꯅꯦ. ꯅꯆꯦꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅꯦ ꯈꯕꯔ ꯃꯦꯒꯥꯖꯤꯟꯗ ꯌꯥꯎꯕ ꯑꯆꯥꯄꯣꯠ ꯐꯥꯎꯕ ꯎ ꯌꯥꯄꯣꯟꯇꯦ. ꯂꯩꯌꯨ ꯁꯤꯗꯅꯤ. ꯑꯗꯨꯅ ꯃꯃꯤꯡ ꯐꯥꯎ ꯃꯊꯟꯇ ꯊꯣꯟꯖꯔꯤꯁꯤꯅꯤ. ꯄꯤꯖꯥ. ꯀꯜꯂꯛꯄ꯭ꯔꯣ? ꯀꯜꯂꯛꯑꯦ ꯌꯥꯝ ꯀꯜꯂꯛꯑꯦ. ꯆꯥꯕꯨ ꯆꯥꯅꯤꯡꯉꯤꯅꯦ ꯄꯤꯖꯥ ꯀꯥꯏꯅ. ꯃꯅꯤꯄꯨꯔꯤꯗꯅ ꯄꯥꯛꯅꯝ.
ꯍꯣꯏ ꯕꯦꯝꯃ ꯄꯥꯛꯅꯝꯒ ꯄꯤꯖꯥ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯖꯥꯠꯅꯤ ꯈꯦꯠꯅꯗꯦ ꯕꯦꯝꯃ ꯃꯔꯝꯗꯤ ꯑꯅꯤꯃꯛ ꯆꯥꯅꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯅꯣꯏꯕꯨ ꯆꯥꯛ ꯑꯝꯇ ꯂꯥꯝꯅꯗ꯭ꯔꯤꯕꯅꯦ ꯆꯦ ꯀꯥꯟꯗꯦ ꯆꯥꯛ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯣ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯔꯨ ꯌꯥꯎꯗꯕ ꯍꯋꯥꯏ ꯍꯋꯥꯏ ꯕꯣꯟꯂꯦꯁ ꯍꯧꯖꯅꯨꯀꯣ ꯅꯣꯏ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯗꯤꯌꯦ ꯈꯔ ꯀꯟꯅ ꯉꯥꯡꯉꯣ ꯕꯥ ꯁꯦ ꯍꯟꯗꯛ ꯊꯥꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯈꯔ ꯌꯥꯝ ꯄꯤꯔꯗꯤ ꯐꯒꯗꯕꯅꯦ ꯍꯣꯏ ꯅꯪꯒꯤ ꯄꯩꯁꯥꯁꯤ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟꯅꯤ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨꯕꯨ 이까이 ꯈꯨꯝꯅꯕ ꯎꯠꯄꯅꯤꯅꯦ 타닌 ꯅꯪ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯕꯥ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯍꯟꯗꯛ ꯆꯍꯤ 15 ꯁꯨꯕꯒꯤ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯌꯥꯝ ꯆꯥꯎꯅ ꯇꯧꯗꯣꯔꯤꯌꯦ ꯆꯠꯂꯨꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯩ ꯖꯒꯣꯏ ꯁꯥꯗ ꯌꯥꯔꯣꯏꯌꯦ ꯐꯖꯔꯅꯤ ꯅꯪ ꯖꯒꯣꯏ ꯁꯥꯔꯗꯤ ꯁꯥꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯀꯜꯂꯛꯄ꯭ꯔꯣ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯅꯨꯡꯗꯨꯝ ꯆꯥꯖꯅꯤ ꯅꯨꯡꯗꯨꯝꯗꯤ ꯂꯥꯞꯈ꯭ꯔꯦ ꯏꯕꯦꯝꯃ ꯈꯨꯕꯥꯛ ꯉꯥꯛꯇꯅꯤ ꯈꯨꯔꯛꯇꯣꯏꯁꯦ ꯁꯥꯎ 이ಚಾꯅ 사드나 까나나 사니 ꯑꯗꯣ ꯕꯥ ꯆꯧꯁꯤꯀꯣ ꯍꯣꯏ 이빠 ꯃꯑꯣꯡ ꯑꯃ ꯌꯦꯡꯒꯦ ꯀꯣ ꯍꯣꯏ ꯐꯔꯦ ꯄꯥꯔꯣ ꯆꯦ ꯌꯥꯝ ꯀꯨꯏꯗꯣꯏ ꯑꯣꯏꯗꯤꯅꯦ ꯃꯄꯥꯟꯗ ꯈꯪꯉꯦ ꯑꯩꯁꯨ ꯍꯜꯂꯣ ꯑꯦ ꯑꯌꯨꯛꯀꯤꯔꯣ ꯅꯨꯡꯗꯥꯡꯒꯤꯔꯣ ꯑꯗꯨꯏꯗꯤ ꯆꯥꯔꯦ ꯈꯟꯒꯦꯔꯥ ꯆꯥꯗ꯭ꯔꯦꯕꯨ ꯈꯟꯒꯦꯔꯥ ꯌꯥꯗ ꯌꯥꯏ ꯑꯃ ꯍꯦꯛꯇ ꯈꯟꯖꯔꯣ 이제 이제 ꯊꯣꯏꯕꯤ ꯂꯥꯛ ꯃꯥꯜꯂꯦ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯀꯦ ꯑꯗꯨ ꯍꯥꯏꯒꯦꯅ ꯐꯣꯟꯁꯦ ꯇꯧꯔꯛꯄ ꯑꯗ ꯑꯩꯈꯣꯏ ꯐꯖꯕꯤꯒꯤ ꯅꯝꯕꯔꯁꯦ ꯕꯤꯖꯤ ꯑꯗꯨꯝ ꯂꯩꯕ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯥ ꯑꯥꯗ ꯆꯠꯄꯗꯣ ꯏꯆꯦ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏ ꯍꯤꯟꯖꯥꯡ ꯍꯥꯏꯔꯦ ꯆꯞ ꯃꯥꯟꯅꯔꯦ ꯑꯁꯣꯝ ꯆꯠꯂꯝꯃꯗꯤꯅꯦ ꯑꯁ꯭ꯋꯥꯏ ꯒꯨꯍꯥꯇꯤꯗꯩ ꯍꯧꯔꯦ ꯍꯤꯟꯖꯥꯡ ꯃꯥꯟꯅꯗꯕ ꯁꯦ ꯅꯪꯒꯤꯅꯦ 이제 ꯊꯣꯏꯕꯤꯅ ꯑꯗꯨꯝ ꯂꯩꯔꯦ ꯂꯩꯗꯗꯤ ꯀꯩꯅꯣ ꯃꯤ ꯁꯥꯝ ꯄꯩꯁꯥ ꯄꯥꯏꯁꯤꯗꯤ ꯑꯩꯒꯤꯗꯤ ꯀꯩ ꯂꯩꯔꯛꯏ ꯀꯦꯝ ꯂꯩꯔꯛꯇꯦ ꯑꯁ꯭ꯋꯥꯏꯗꯒꯤ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯀꯥꯔꯗ ꯑꯃ ꯂꯩꯕꯤꯔꯛꯁꯤꯔꯥꯅ ꯈꯟꯕꯅꯦ ꯑꯗꯨꯗ ꯈꯥꯝꯕꯗꯣ ꯇꯜꯂꯕ ꯁꯦ ꯏꯕꯦꯝꯃ ꯁꯤꯅ ꯕꯕꯥꯒꯤ ꯕꯕꯥꯗꯤ ꯍꯣꯇꯦꯜ ꯆꯠꯂꯝꯃꯅꯤꯌꯦ ꯑꯣ ꯆꯦ ꯊꯣꯏꯕꯤ ꯍꯥꯎ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯍꯟꯗꯛ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯣꯔꯤꯌꯦ ꯆꯠꯂꯨꯁꯦ ꯑꯩ ꯖꯒꯣꯏ ꯁꯥꯗꯣꯏꯅꯦ ꯆꯠꯁꯤ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯆꯥ ꯂꯧꯔꯨꯒꯦ ꯕꯣꯔꯥꯁꯨ ꯌꯥꯎꯔꯛꯑꯣ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯤꯕ ꯆꯠꯂꯤꯌꯦ ꯏꯆꯦ ꯅꯣꯏ ꯆꯦꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯄꯥꯏꯌꯨꯁꯦ ꯇꯜꯂꯤꯗ ꯃꯥꯏ ꯐꯣꯟ ꯄꯥꯏꯕ ꯃꯥꯏꯁꯦ ꯃꯤꯁ ꯀꯣꯜ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯆꯦꯁꯦ ꯐꯣꯟꯒꯤ ꯂꯥꯏꯅꯥ ꯅꯥꯔꯝ ꯑꯍꯤꯡꯁꯨ ꯐꯣꯟ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯐꯣꯟ ꯑꯃꯈꯛꯇꯪꯗꯤ ꯃꯥ ꯑꯩ ꯈꯪꯍꯟꯗꯅꯅꯦ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯏꯆꯦ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯈꯛꯇꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯏꯁꯦ 이마 ꯉꯁꯤꯗꯤ ꯇꯣꯛꯑꯣꯗ ꯈꯔ ꯄꯣꯊꯥꯔ ꯍꯌꯦꯡ ꯆꯠꯂꯁꯨ ꯌꯥꯏ 이마 그수 떠오르다 이마ꯉꯁꯤ ꯆꯠꯂꯨꯔꯅꯨ ꯍꯌꯦꯡ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯒ ꯅꯤꯡꯊꯤꯅ ꯆꯠꯂꯨꯔꯦ ꯅꯪ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯣꯏ 이마 ꯑꯩ ꯑꯝꯇ 이신 바티는 때 역설로 ꯍꯣꯏ ꯏꯃꯥ ꯀꯀꯥ 인터뷰ꯗꯤ ꯀꯝꯗꯧꯈ꯭ꯔꯤꯕ ꯁꯦ 이ꯕꯦꯝꯃꯒꯤ ꯐꯣꯟꯅꯦ ꯑꯗꯨ ꯃꯉꯥ ꯁꯤꯕꯨ ꯀꯀꯥ ꯚꯥ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯪ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯝꯒꯦꯔꯥ ꯑꯣ ꯀꯀꯥ ꯁꯤꯗ ꯑꯣꯟꯅꯔꯤꯗꯣ ꯗꯦꯕꯤꯠꯀꯤ ꯀꯂꯝꯁꯤꯗ ꯀ꯭ꯔꯦꯗꯤꯠꯀꯤ ꯐꯤꯒꯔ ꯌꯥꯎꯁꯜꯂꯦ
โอ้ ก็ข้าที่โกงอรู้นี่นั่งวารีโลแล้วกันเนี่ยสิหายไปตั้งเชนดู ꯍꯣꯏ ꯀꯀꯥ ก็ ꯍꯣꯏ ꯍꯜꯂꯣ ꯅꯍꯥꯟ ꯀꯝꯗꯧꯈꯤꯒꯦ ꯀꯔꯤꯕꯨꯅꯣ ꯍꯥꯏꯁꯦ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯏꯟꯇꯔꯚ꯭ꯌꯨꯗ ꯅꯨꯡꯉꯥꯏꯈꯤ ꯋꯥꯍꯪꯁꯨ ꯌꯥꯝ ꯍꯪꯉꯦ ꯂꯣꯏ ꯈꯨꯝꯃꯝꯕ ꯅꯠꯇ꯭ꯔꯣ ꯈꯨꯝꯃꯝꯃꯦ ꯈꯜꯂꯛꯀꯅꯤ ꯊꯥꯖꯕ꯭ꯔꯣ ꯈꯜꯂꯛꯑꯣꯏꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯣꯏ ꯈꯨꯝꯃꯝꯃꯦꯁꯨ ꯍꯥꯏ ꯐꯔꯦꯁꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ ꯎꯅꯔ ꯀꯣꯟ ꯂꯣꯏ ꯍꯥꯏꯔꯒꯦꯕ ꯍꯌꯦꯡ ꯎꯅꯁꯦ ꯏꯟꯇꯔꯚ꯭ꯌꯨ ꯅꯨꯡꯉꯥꯏꯈꯤꯕꯒꯤ ꯀꯩꯅꯣꯝ ꯆꯥꯁꯦ ꯍꯣꯏ ꯍꯌꯦꯡ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯄꯨꯡ 11:30 ꯂꯥꯛꯑꯣ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯀꯩꯅꯣ ꯒꯨꯗ ꯃꯣꯔꯅꯤꯡꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯍꯤꯁꯥꯞ ꯊꯤꯒꯠꯂꯤꯔꯥ ꯀꯀꯥꯅ ꯁꯦꯝꯗꯣꯛꯎ ꯍꯥꯏꯔꯝꯕꯅꯦ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯍꯤꯁꯥꯞ ꯅꯪ ꯀꯌꯥꯝ ꯍꯩꯕꯩ ꯋꯥꯔꯣ ꯅꯪ ꯀꯌꯥꯝ ꯍꯩꯔꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯕꯁꯦ ꯁꯤ ꯇꯪꯈꯥꯏ ꯈꯥꯏꯗꯠꯄꯒꯤ ꯑꯦꯡꯒꯜꯁꯦ ꯀꯌꯥꯅꯣ ꯋꯥꯍꯪꯗꯨ ꯂꯥꯜꯂꯝꯒꯅꯤꯗ ꯅꯪ ꯀꯌꯥꯝ ꯍꯩꯗꯥꯏꯅꯦ ꯍꯥꯏꯌꯣ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯪꯈꯥꯏ ꯈꯥꯏꯗꯠꯄꯒꯤ ꯑꯦꯡꯒꯜ ꯀꯌꯥꯅꯣ ꯃꯁꯤ ꯍꯥꯏ ꯉꯝꯕꯗ ꯅꯪ ꯒꯤꯅꯦꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯇꯥꯕꯤꯒꯤ ꯀꯀꯥꯒꯤ ꯍꯤꯁꯥꯞꯁꯨ ꯂꯣꯏꯁꯟꯈꯤꯒꯦ ꯑꯝꯇ ꯉꯝꯁꯨ ꯉꯝꯗꯅ ꯍꯣꯏ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯕ ꯂꯝꯕꯤ ꯑꯃ ꯀꯣꯏꯂꯥꯁ ꯌꯥꯝ ꯆꯪꯗꯅ ꯀꯣꯏꯂꯥꯁ ꯊꯥꯕꯗ ꯄꯦꯇꯨꯃꯦꯟꯗ꯭ꯔꯝ ꯀꯌꯥ ꯆꯪꯉꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯦꯛꯇꯤꯡꯗꯣ ꯑꯩ ꯌꯨꯅꯝ ꯅꯝꯃꯦ ꯁꯤꯅꯤꯅꯦ ꯎꯏ ꯃꯅꯝꯅꯤ ꯉꯔꯥꯡꯒꯤꯅꯤ ꯑꯗꯨꯁꯨ ꯑꯇꯥꯡꯕ ꯖꯣꯅꯤ ꯋꯥꯀꯔ ꯕ꯭ꯂꯨ 25 years Scotch whiskey ꯌꯨꯖꯤ ꯃꯃꯜꯅꯅꯦ ꯅꯪ ꯀꯔꯕꯥꯔ ꯃꯆꯥ ꯑꯃ ꯍꯧꯗꯣꯛ ꯌꯥꯅꯤ ꯒꯤꯅꯦꯁ ꯔꯦꯀꯣꯔꯗ ꯅꯪꯅ ꯁꯛꯁꯤ ꯌꯥꯝ ꯐꯨꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯁꯤ ꯀꯌꯥꯝ ꯁꯥꯜꯂꯤ ꯅꯥꯎꯔꯤ ꯃꯔꯨꯒ ꯀꯅꯥ ꯌꯥꯡꯉꯤ ꯑꯝꯇ ꯍꯥꯏꯔꯣ ꯅꯪ ꯀꯌꯥꯝ ꯂꯤꯡꯉꯗꯤ ꯑꯝꯇ ꯍꯥꯏꯔꯨꯅꯦ ꯁꯤꯒꯤ ꯃꯦꯛꯁꯤꯃꯝ ꯔꯦꯟꯖ 50 meters effective for killing range na 20 to 30 meters 30 meters ki wangda lepda si nongmese ki son mangamoy ꯌꯥꯝ ꯊꯤꯅ ꯈꯪꯕ ꯋꯥꯅꯤꯅꯦ ꯅꯪ ꯅꯍꯥꯔꯣꯟ ꯌꯥꯎꯔꯣ ꯑꯩ ꯀꯃꯥꯟꯗꯣ ꯇꯥꯛꯊꯣꯔꯣꯅ ꯅꯣꯡꯃꯩ ꯃꯇꯥꯡꯗ ꯌꯥꯝ ꯈꯪꯉꯤꯁꯤ ꯅꯪ ꯃꯔꯝ ꯑꯃꯗꯤ ꯂꯩ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯗꯤꯃꯥꯟ ꯊꯥꯖꯜꯂꯤꯁꯤ ꯅꯪ ꯁꯣꯏ ꯑꯣꯏꯅꯤꯗ ꯀꯀꯥ ꯂꯣꯏꯔꯦ ꯍꯣꯏ ꯅꯍꯥꯔꯣꯟ nongmegi matang internet lo yawbane www.com nang mangaire he ye website international ni he Guinness record
ꯅꯪ ꯃꯤꯉꯣꯟꯗꯒꯤ ꯏꯁꯤꯡ ꯀꯃꯥꯏꯅ ꯇꯧ ꯁꯣꯏꯗꯒꯦꯁꯦ ꯅꯪ ꯏꯟꯇꯔꯅꯦꯠꯇ ꯊꯤ ꯌꯥꯗ꯭ꯔꯥ ꯍꯥ 에 기네스레고 밍원데 이싱 그마이 동 소이다게제 나 인터넷에 티야드라 하 기네스레고 ꯑꯗꯨ ꯌꯥꯝ ꯀꯧꯗꯦꯗꯤ ꯀꯩꯒꯤꯅꯣ ꯑꯩ ꯆꯥꯔꯒ ꯅꯪ ꯁꯨꯝ ꯌꯦꯡ ꯂꯩꯒꯦ ꯍꯥꯏꯔꯣ ꯑꯩꯗꯤ ꯄꯨꯛꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯦꯍꯦ ꯅꯨꯄꯥ ꯃꯥꯟꯗ ꯇꯧꯔꯅꯨ ꯁꯣꯝꯗ chicken fried rice ama green salad ama chicken chili ama chicken lollipop ama butter naan ama ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯊꯣꯏꯒꯤ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯔꯦꯁꯇꯨꯔꯦꯟꯅꯤ ꯃꯤꯁꯨ ꯌꯥꯝ ꯐꯕꯅꯤ ꯑꯩ ꯌꯥꯔꯦ ꯀꯩꯅꯣꯍꯦ ꯈꯔ ꯆꯥꯁꯜꯂꯨ ꯆꯥꯎꯁꯦ ꯆꯥꯎ ꯑꯁ ꯆꯥꯎ ꯀꯌꯥ ꯇꯥꯏꯅꯣ ꯆꯥꯇ꯭ꯔꯨꯛꯀ ꯇꯔꯥꯅꯤ ꯄꯤꯖꯥ ꯑꯩ ꯄꯩꯁꯥ ꯁꯨꯔꯛꯇ꯭ꯔꯦ ꯍꯥ ꯀꯌꯥ ꯌꯥꯎꯏꯅꯣ ꯆꯥꯝꯃ ꯀꯨꯟꯗꯤ ꯌꯥꯎꯏ ꯌꯥꯔꯦ ꯑꯩ ꯀꯣꯟꯅ ꯄꯤꯔꯒꯦ ꯉꯥꯡꯅꯔꯣꯒꯦ 어자루디 그래 형님보다 어자 한번 세웠는데 굳이 시키면 nemdre करी परसेंटेज सोननी इंजीनियर में हम यानो होना दी लिबर्गल लोइन की एंदोरे ꯀꯩꯗꯧꯔꯦ ꯂꯣꯡ ꯂꯩꯔꯗꯤ ꯃꯣꯏ ꯀꯥꯡꯕꯨꯁꯤ ꯐꯔꯛ ꯌꯥꯝ ꯇꯥꯗꯣꯔꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯅꯥꯝꯇ ꯄꯥꯔꯁꯦꯟꯇꯦꯖ ꯂꯧꯅꯗ꯭ꯔꯕꯅꯤ ꯃꯣꯏꯁꯤꯅ ꯀꯔꯝꯕ ꯀꯣꯂꯣꯅꯤꯅꯣ ꯈꯪꯗꯦ ꯌꯥꯅꯕꯝ ꯄꯨꯔꯛꯄꯗꯤ ꯐꯩꯗ ꯀꯨꯏꯅ ꯃꯨꯛꯅꯕꯗꯤ ꯀꯥꯟꯗꯦ ꯕꯤꯄꯤ ꯑꯞ ꯆꯥꯅꯕꯅꯦ ꯌꯥꯅꯕꯗꯤ ꯅꯍꯥꯟ ꯄꯣꯔꯛꯑꯦꯗ ꯀꯩ ꯍꯥꯏ ꯌꯥꯅꯩꯕ ꯑꯧ ꯀꯥꯊꯠꯅꯕ ꯍꯥꯏꯅ ꯌꯥꯅꯔꯦ ꯃꯇꯧ ꯂꯩꯕꯤ ꯊꯦꯡꯅꯔꯦ ꯎꯅꯁꯦ ꯍꯥꯏꯔꯛꯄꯅꯦ ꯍ ꯑꯁꯦꯡꯕꯩꯔꯣ ꯃꯗꯨ ꯐꯕꯅꯤꯗ ꯍꯥꯏꯌꯦꯁꯨ ꯌꯥꯕꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯅꯗꯕ
이마, 안 앞에서 가리 피래. ꯊꯝꯖꯤꯜꯂꯣ ꯊꯝꯖꯤꯜꯂꯣ ꯅꯪꯒꯤ ꯑꯇꯩ ꯑꯇꯩ ꯁꯤꯖꯤꯟꯅꯅꯕ 이마 나 인터뷰 하이돼. ꯀꯝꯗꯧꯔꯦ ꯑꯗꯨꯗꯤ 야우드리다 이마. ꯐꯔꯦ ꯐꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ 이마 도들어. ꯊꯣꯛꯑꯗꯣꯏꯅꯤ 아이지 야우게. 타밤 라이바. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯦ ꯃꯉꯥꯜ ꯑꯥ ꯂꯩꯔꯦ ꯀꯅꯥꯅꯣ ꯃꯉꯥꯜ ꯍꯥꯏꯕꯣ ꯑꯁ ꯑꯩꯅ ꯆꯥꯎꯕꯤ ꯀꯧꯔꯗꯤꯀꯣ ꯃꯥꯅ ꯆꯥꯎꯕ ꯀꯧꯗꯣꯏꯕ ꯅꯪꯅ ꯅꯣꯡꯃ ꯄꯟꯈꯤꯕꯗꯨꯔꯥ ꯃꯉꯥꯜ ꯑꯁ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯊꯣꯏꯕꯤꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯣ ꯃꯍꯥꯛꯁꯤꯅꯤ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯑꯩ ꯃꯉꯥ ꯀꯧꯖꯩ ꯑꯩꯈꯣꯏꯗꯒꯗꯤ ꯍꯥꯏꯗꯣꯛꯇꯦꯅꯦ ꯀꯔꯤ ꯀꯔꯤꯗꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯣ ꯊꯣꯏꯗꯣꯛꯄ ꯁꯤꯟꯐꯝ ꯅꯥꯏꯕ ꯑꯝꯇ ꯄꯥꯏꯗ꯭ꯔꯤꯗ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨꯗꯤ ꯌꯥꯝ ꯌꯥꯎꯔꯤꯕꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛꯁꯤꯗꯤ ꯀꯌꯥ ꯈꯜꯂꯨꯔꯅꯨꯗ ꯃꯇꯝ ꯃꯥꯡꯅꯕꯅꯦ ꯑꯗꯣ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯌꯥꯏꯗꯅ ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯀꯟꯈꯠꯂꯤꯀꯣ ꯊꯦꯡꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯣꯡꯃꯃꯨꯛ ꯐꯖꯅ ꯊꯦꯡꯅꯁꯤ ꯍꯣꯏ ꯑꯩ ꯁꯨꯝ ꯂꯩꯍꯧꯈꯤꯒꯦ ꯄꯤꯖꯥ ꯆꯠꯁꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯊꯤꯜꯂꯝꯃꯒꯦꯗꯅ ꯌꯥꯅꯤꯗ ꯑꯩ ꯁꯨꯝ ꯂꯩꯍꯧꯈꯤꯒꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯅꯕ ꯌꯥꯝ ꯀꯨꯏꯕ ꯅꯠꯇ꯭ꯔꯤꯌꯦ ꯀꯩꯒꯤꯅꯣ ꯌꯥꯝ ꯆꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯕꯅꯦ ꯃꯉꯥꯜꯁꯦ ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤ ꯄꯤꯖꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯈꯪꯖꯤꯜꯂꯛꯆꯗꯦꯗ ꯅꯪ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯀꯩꯅꯣ ꯅꯪ ꯏꯁꯧ ꯄꯨꯂꯥꯡ ꯂꯥꯡꯉꯤꯗꯨꯕꯣ ꯅꯋꯥ ꯅꯤꯡꯁꯤꯡꯉꯛꯑꯕꯣ ꯍꯣꯏ ꯅꯤꯡꯁꯤꯡꯉꯦ ꯃꯥ ꯅꯤꯡꯁꯤꯡꯉꯗꯤ ꯆꯠꯂꯣ ꯆꯣꯛꯅꯔꯨꯔꯣ ꯑꯩ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯩꯍꯧꯒꯦ ꯅꯪ ꯂꯣꯏꯁꯤꯜꯂꯣꯍꯦ ꯂꯣꯏꯁꯤꯜꯂꯣꯕ ꯍꯜꯂꯣ ꯀꯕꯣꯛꯂꯦ ꯀꯥꯏ ꯂꯩꯒꯦ ꯑꯩꯔꯣ ꯀꯣꯜꯀꯇꯥꯗ ꯂꯩ ꯍꯥ ꯀꯋꯥꯗ ꯍꯥꯏꯕ ꯑꯁ ꯀꯋꯥꯏ ꯋꯥꯠꯁꯤꯗꯤ ꯊꯤ ꯍꯥꯎꯕꯅꯦꯍꯦ ꯌꯥꯔꯦꯍꯦ ꯅꯪ ꯗꯣꯛꯇꯔ ꯑꯃ ꯇꯥꯅꯧ ꯀꯣꯜꯀꯇꯥ ꯍꯥꯏꯕꯅꯤ ꯀꯋꯥ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟ ꯍꯜꯂꯛꯇꯣꯏꯅꯣ ꯋꯥꯠꯂꯤꯗ ꯑꯩꯒꯤ ꯔꯤꯁꯥꯔꯁ ꯋꯥꯔꯛ ꯂꯣꯏꯔꯒ ꯍꯜꯂꯛꯀꯗꯕꯅꯤ ꯀꯅꯥꯅꯣ ꯍꯖꯝꯅꯦ ꯈꯪꯗꯦꯗ ꯆꯥꯕ ꯇꯨꯝꯅꯕ ꯉꯥꯛꯇꯪ ꯐꯝꯃꯝꯃꯣ ꯑꯩ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯈꯤꯒꯦ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯏꯃꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯆꯥꯛ ꯂꯣꯏꯗꯣꯔꯕꯅꯤꯀꯣ ꯊꯣꯏꯕꯤꯗꯤ ꯆꯪꯈꯤꯕꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯜꯂꯨꯈꯤꯒꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯃꯤꯒꯤ ꯃꯃꯤꯠꯇꯣ ꯀꯣꯊꯣꯛꯑꯒ ꯑꯃꯗ ꯄꯥꯟꯁꯤꯜꯂꯦ ꯍꯥꯏꯕꯗꯣ ꯆꯨꯝꯗꯤ ꯆꯨꯝꯖꯥꯠꯅꯤ ꯑꯩꯁꯨ ꯐꯣꯟꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯐꯅꯗꯤ ꯀꯨꯏꯔꯝꯅꯤ ꯇꯧꯔꯛꯏꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯅꯪ ꯐꯤ ꯍꯣꯡꯗꯣꯛꯀꯦꯔꯥ ꯌꯥꯔꯦꯗ ꯉꯁꯥꯏꯒꯤ ꯅꯣꯏ ꯆꯥꯎꯕꯒꯤ ꯃꯃꯤꯡꯗꯣ ꯀꯔꯤꯕ
Mangan. Amambabu ko hanba ngamba mangan. Mana kem tawde haise karigino. Mi thabak phangjadabay ni kaino. Kaideno. Khuraiday ni. Kaila kaidege. Mapana kay tabak toiba. Kibu kisalay day bima. Nang interrogation jide. Khurai chap chawdi khangde. Mapadi lai khidre hai. Mi kya chage mungdo. Mamaga maga moini khaktang ni. Mama di kay tabak toge. Kaidenu da mi ahal oire habane. Kay thenda injang na piyo le hai. Oh. Nangise wari oina taba ngaktani ne. Mibu wari khaktana yaraba. Wari duda penthokpa ngamiba nangse. Ai ngaktabadi gamde. Kaino thoibi. Pizza. Nang adu nupa to. Kai kana dori ge duna. Hauji matam sida senphamam phau pande bu kaino. Oh. Nanga sade shaulang sidi adu haina boire. Pizza. Mase. Nang bu nushibagi haibine. Nang laik la shu haibi natro. Hausik thoiba imungi lana yamba. Chapu yan gilan ngatani. Nungsinaraga longna laina kiba yamba. Chakhomai mutana bahonna bada yum kairi basi. Kamthengna chakhalaba ngasigi space esida chapu yan gilandana punchilo shangi khali banangse. Aigi ta pizza mande. College matamda nang kauraba. Nang khaktane miyamna kalak chabi mabuk mapau phabi masak phajabi. Pizza punchi se hawrpada ngai. Nang loishan ge khalaba. Thoibi. Masimadi aigi lanawa phamoina thamjage. Maduna hekta yaradra. Nang muna khalo. Aina haise nangi phatana banate. Thoibi please. Nupaduna nangbu Phana nungaina harau tayamna thamningasu. Mado kashu oi thoi. Wakaloina dumoi kini. Hausi matamda icham chama police asam gi wanomada lupa lak tranga daina kun manga fa. Atay wari di tos. Lila drama film da lairaba. Lairaba wari yeng manungai bai wani. Aseng matai bang dadi yeng yam wa bane. Kanana su yening da bane. Nang pangano pizza. Thoibi. Nang wata sidi ai ikai ba mekslei. Pizza. Nang ay luna tinabagi wapa masi haibani. Nakoy bana nang katanin kasi kayam nungay na tamningam gani. Hausi oi riba phibam dudagi hena nungay na thamapamam gani. Pizza. Nang na pai riba phone se technology ni. Technology hai se paisa ne. Aduga amarom da aina haiba wafam se. Paisa ngaktagi wafam sunate. Hingbada mirak tingna hingba ngamba haibse. Mi magi putsigi pandam. Mangana kaidaurage. Pizza. Khang khang na khangjana da batawgono. Ai nangbu aigi best friend ne khalaga haibde. Nangi nupa da ai sunga yaningde. Hello? Ba. Karang kan halak tuino. Ay tang mapan lani. Yum lebro nang bo. Hoi, laye. Chathokte. Ba, ai na habdo kauni ko. Pizza da su pidoini. Phasaba khalaga kharayam na dum le shalo. Hoi lerke. Namadi letro. Makhada lebene. My number da dum tawo. Re, yam sathokunu ko. Thame. Bane. Bangkok tay tawraini. Sana lero haikibane.
ꯄꯤꯖꯥ ꯃꯁꯤ ꯄꯨꯟꯁꯤꯅꯤ ꯅꯪꯒꯤ ꯁꯍꯨꯟ ꯁꯦꯟꯅ ꯇꯣꯡꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯂꯣꯏꯁꯟꯒꯦ ꯈꯟꯒꯅꯨ ꯊꯣꯏꯕꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯂꯣꯏ ꯆꯨꯝꯃꯝꯗꯕꯁꯨ ꯌꯥꯏ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯐꯅꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯥꯛ ꯊꯤꯔꯦ ꯀꯩꯗꯧꯔꯒꯦ ꯅꯕꯥꯅꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯕꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ 와우 ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ ꯐꯖꯩ ꯍꯥꯡꯂꯕ ꯂꯝꯍꯥꯡ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯅꯪꯅ ꯁꯩꯊꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯃꯗꯤ ꯋꯥꯠꯍꯧꯔꯦ ꯑꯩꯅ ꯑꯏꯕꯤꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯇꯥꯕ ꯁꯦ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯑꯄꯥꯛꯄ ꯂꯝꯍꯥꯡ ꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯋꯥꯠꯄ ꯑꯃꯗꯣ ꯍꯥꯏꯔꯛꯑꯣꯗꯅ ꯑꯩꯒꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯋꯥꯠꯍꯧꯔꯦ ꯁꯩꯊꯥꯕꯗ ꯇꯠ ꯅꯥꯏꯅꯦ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯅꯍꯥꯟꯒꯤ ꯄꯤꯖꯥꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯐꯥꯎ ꯄꯥꯏ ꯉꯝꯗꯕ ꯅꯨꯄꯥꯗꯨꯒ ꯃꯔꯤ ꯂꯩꯅꯩꯗꯨꯅ ꯑꯩ ꯉꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯤ ꯄꯥꯏꯅꯤꯡꯗꯗꯅ ꯄꯥꯏꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯐꯅ ꯄꯥꯏꯅꯤꯡꯒꯦꯔꯥ ꯄꯥꯏꯅꯤꯡꯉꯣꯏꯒꯦꯔꯥ ꯃꯥꯏ ꯄꯤꯖꯥꯏ ꯈꯜꯂꯒ ꯄꯥꯏꯕꯗꯤ ꯌꯥꯏꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯥꯏꯗꯤ ꯊꯪꯅꯕꯩꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯀꯧꯅꯍꯜꯂꯦꯌꯦ ꯚꯦꯔꯤ ꯏꯟꯇꯔꯦꯁꯇꯤꯡ ꯃꯔꯝ ꯑꯃꯗꯤ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯑꯩꯗꯤ ꯇꯣꯛꯄꯨ ꯇꯣꯛꯑꯣ ꯍꯥꯏꯔꯕꯅꯦ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯗꯨꯏ ꯅꯨꯄꯥꯗꯨꯅ ꯊꯣꯏꯕꯤ ꯅꯪ ꯋꯥꯇꯥꯁꯤꯗꯤ ꯀꯤꯗꯨꯝ ꯀꯤꯁꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯑꯃ ꯂꯥꯛꯑꯗꯤ ꯑꯩ ꯐꯔꯛ ꯇꯥꯍꯧꯅꯤꯀꯣ ꯍꯩꯕꯤꯔꯦꯍꯦ ꯅꯪꯁꯤꯜꯂꯣ ꯅꯪ ꯂꯣꯏꯁꯤꯜꯂꯣ ꯅꯨꯡꯁꯤꯗꯦ ꯑꯦꯅꯤꯋꯦ ꯅꯣꯡꯃꯁꯤꯗ ꯆꯥꯛ ꯆꯥꯁꯦ ꯂꯣꯏ ꯄꯦꯛ ꯇꯧꯔ ꯄꯨꯔ ꯂꯣꯏ ꯀꯩꯅꯣ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯄꯤꯖꯥ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯅ ꯕꯤꯜ ꯐꯪꯕꯅꯤꯅ ꯑꯩꯅ ꯀꯣꯡ ꯇꯥꯔꯦꯗꯅ ꯌꯥꯗꯕ ꯌꯥꯔꯣꯏ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯧꯕꯒ ꯌꯥꯝ ꯁꯥꯎꯅꯤꯡꯇ ꯉꯥꯡꯉꯤꯅ ꯁꯥꯎꯕꯩ ꯋꯥ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯄꯤꯛꯅꯤꯛ ꯑꯃ ꯆꯠꯁꯦ ꯍꯥꯏꯅꯕ ꯃꯌꯥꯝ ꯂꯣꯏ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤꯁꯨ ꯌꯥꯎꯒꯗꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯄꯤꯛꯅꯤꯛ ꯃꯐꯝꯗꯨꯕꯨ ꯏꯁꯥ ꯏꯁꯥꯅ ꯂꯥꯛꯁꯦꯅ ꯍꯥꯏꯅꯈꯤ ꯅꯪ ꯒꯥꯔꯤ ꯑꯃ ꯄꯨꯔꯛꯑꯣ ꯉꯥꯏꯈꯣꯗ ꯈꯤꯇꯪ ꯇꯞꯅ ꯈꯟꯅꯁꯦ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯃꯌꯥꯝ ꯂꯣꯏ ꯄꯥꯎ ꯄꯤꯅꯈ꯭ꯔꯕꯅꯤ ꯁꯪꯗꯦ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯂꯩ ꯀꯥꯟꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗ ꯈꯪꯗꯦ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯊꯝꯃꯒꯦ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ
ꯄꯤꯖꯥ ꯅꯪꯅ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯆꯠꯇꯕꯁꯨ ꯌꯥꯗꯕ꯭ꯔꯥ? ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ? ꯑꯩꯅ ꯅꯍꯥꯟ ꯑꯗꯨ ꯐꯖꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ. ꯑꯗꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯄꯨꯗꯗꯤ ꯌꯥꯎꯕ ꯌꯥꯗꯕ꯭ꯔꯣ? ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯤ ꯒꯥꯔꯤꯗꯣ ꯇꯣꯡꯉ ꯆꯠꯀꯗ꯭ꯔꯣ? ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯑꯩꯗꯤ ꯏꯃꯥꯟꯅꯕ ꯀꯌꯥ ꯄꯨꯟꯕꯁꯨ ꯅꯠꯇꯦ. ꯄꯤꯖꯥ ꯅꯪ ꯈꯪꯉꯤꯗꯨꯅꯦ. ꯅꯃꯥꯟꯅꯕ ꯍꯧꯔꯣ ꯍꯥꯏꯕ ꯅꯠꯇꯦ. ꯄꯤꯖꯥ ꯑꯩ ꯒꯥꯔꯤꯗꯣ ꯐꯔꯛ ꯇꯥꯔꯅꯤ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯄꯤꯖꯥ ꯅꯪ ꯃꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯣ. ꯀꯣꯟꯅ ꯑꯃꯨꯛ ꯌꯦꯡꯉꯁꯤ. ꯀꯩꯅꯣ ꯅꯪꯕꯣ? ꯒꯥꯔꯤ ꯐꯥꯎꯕ ꯐꯪꯗꯤꯁꯤꯕꯣ? ꯒꯥꯔꯤ ꯑꯃ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ. ꯑꯩ ꯃꯗꯨ ꯉꯝꯗ꯭ꯔꯦ ꯄꯤꯖꯥ. ꯉꯝꯅꯕ ꯊꯤꯔꯛꯀꯗꯝꯅꯤ. ꯀꯩꯗꯧꯔꯦ ꯅꯪꯅ ꯉꯁꯤ ꯎꯡꯗꯨꯅꯇ ꯂꯩꯔꯤꯁꯤꯅ? ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ. ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯗꯦꯗ. ꯅꯪꯁꯨ ꯐꯣꯟꯗꯣ ꯑꯃ ꯂꯩꯔꯣꯗꯅ. ꯏꯃꯥ ꯑꯋꯥꯠꯄ ꯍꯥꯞꯄꯤꯒꯦ. ꯌꯥꯔꯅꯤꯗ ꯏꯃꯥ. ꯊꯣꯏꯗꯣꯛꯅꯁꯨ ꯃꯊꯧ ꯇꯥꯗꯦꯗ. ꯐꯔꯦ ꯐꯔꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯗꯤ. 모니카 ꯌꯨꯝ ꯌꯧꯁꯜꯂꯛꯑꯦꯃꯤ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯃꯥꯏꯁꯤ ꯈꯔ ꯂꯨꯁꯜꯂꯛꯀꯗꯣꯔꯤ. ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯎꯅ ꯙꯞ ꯇꯧꯔ ꯇꯥꯟꯈ꯭ꯔꯕꯅꯤ. ꯍꯜꯂꯣ ꯍꯜꯂꯣ. ꯑꯁ ꯀꯩ ꯂꯩꯔꯦ ꯏꯕꯨꯡꯉꯣ? ꯅꯪꯅ ꯃꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯂꯣꯟ ꯆꯪꯁꯤꯜꯂꯤꯁꯤꯅ? ꯍꯥ? ꯉꯝꯕ ꯋꯥꯔꯤ ꯑꯝꯇ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯇꯧꯕꯅꯦ. ꯅꯪꯗꯨꯕꯨ ꯑꯩꯉꯣꯟꯗꯔꯣ? ꯃꯁꯤꯁꯤꯕꯨ 2000 ꯀꯌꯥꯅꯣ? ꯅꯪꯗꯣ ꯀꯔꯤꯌꯦꯕ? 그가 ꯅꯪꯒꯤ ꯕꯥꯏꯛꯁꯦ ꯚꯥꯏ ꯂꯩꯌꯦ. ꯀꯩꯒꯤꯅꯣ? ꯑꯃꯨꯛꯇꯪ ꯋꯥꯏꯒꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ. ꯋꯥꯏꯒꯦꯕ? ꯅꯪꯒꯤ ꯊꯣꯏꯗꯣꯛꯄ ꯑꯆꯤꯟꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛꯇꯪ ꯋꯥꯏꯔꯨꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩꯈꯣꯏ ꯄꯥꯎꯡꯗꯗꯤ ꯍꯥꯏꯔꯕꯣ? ꯀꯀꯥꯗꯗꯤ ꯍꯥꯏꯗ꯭ꯔꯤꯌꯦ. ꯊꯕꯛꯄꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯏꯒꯦ ꯍꯥꯏꯅꯣ? ꯅꯣꯡꯃ ꯈꯤꯇꯅꯤꯗ. ꯑꯣ ꯉꯥꯏꯈꯣ ꯁꯣꯞ ꯄꯨꯊꯣꯔꯛꯀꯦꯀꯣ. ꯂꯥꯎ. ꯅꯪ ꯊꯧ ꯍꯩꯔꯕꯣ? ꯑꯧ ꯈꯔ ꯈꯔ ꯍꯩꯌꯦ. ꯁꯤ ꯄꯥꯏꯁꯜꯂꯣ. ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝ ꯅꯩꯔꯝꯃꯤꯀꯣ. ꯁꯤ ꯃꯇꯦꯛ ꯑꯃ ꯊꯧꯅꯦ. ꯌꯥꯅꯤꯗ.
ꯃꯇꯦꯝ ꯊꯧꯑꯣ ꯕ꯭ꯔꯦꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯇꯦꯁ ꯍꯥꯟꯅ ꯇꯧꯑꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯊꯧ ꯊꯧ ꯇꯞꯅ ꯕ꯭ꯔꯦꯛ ꯅꯨꯡꯉꯥꯏꯇꯕꯅꯦ ꯄꯣꯁꯇꯤ ꯇꯥꯔꯦ ꯅꯩꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯧ ꯅꯨꯡꯉꯥꯏ ꯅꯪ ꯁꯤ ꯕꯥꯏꯛꯁꯤ ꯃꯃꯜ ꯀꯌꯥ ꯄꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯃꯃꯜ ꯇꯥꯕꯗ ꯅꯪ ꯋꯥꯟꯊꯒꯦꯔꯥ ꯅꯪꯒꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ ꯋꯥꯅꯤꯅꯦ ꯍꯥ ꯅꯊ꯭ꯋꯥꯏ ꯃꯆꯥ ꯈꯣꯡꯄꯥꯛꯁꯤ ꯅꯦꯠꯁꯜꯂꯨꯔꯥ ꯍꯥ ꯅꯦꯠꯁꯜꯂꯛꯑꯒꯦ ꯅꯀꯣꯛꯇꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯜꯂꯨꯔꯥ ꯕꯥꯏꯛ ꯋꯥꯏꯒꯦ ꯀꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯐꯝꯃ ꯆꯠꯂ ꯍꯤꯞꯄ ꯆꯠꯂꯅꯤ ꯁꯤꯅꯤꯅꯦ ꯍꯥ ꯉꯁꯤꯗꯩ ꯏꯁꯤꯡ ꯊꯣꯛ ꯆꯪꯉ ꯌꯥꯔꯣꯏ ꯚꯥꯞ ꯇꯥꯔꯕ ꯂꯩꯃꯣ ꯅꯪ ꯅꯣꯏ ꯃꯩꯁꯦ ꯀꯣꯜꯂ ꯊꯥꯜꯂꯤꯅꯦꯁꯦ ꯅꯪ ꯀꯥꯎꯔꯕ ꯍꯥ ꯅꯪ ꯕꯥꯏꯛ ꯌꯥꯝ ꯋꯥꯏꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯕꯥꯏꯛ ꯋꯥꯏꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯕꯥꯏꯛ ꯋꯥꯏꯅꯤꯡꯕ ꯅꯠꯇ꯭ꯔോ ꯍꯥ ꯕꯥꯏꯛ ꯋꯥꯏꯒꯣꯅ ꯀꯨꯝꯊꯔꯛꯑꯒꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯤꯖꯥ ꯀꯩꯅꯣ ꯀꯞꯄꯤꯔꯣ ꯏꯆꯦ ꯀꯞꯇꯦ ꯇꯨꯝꯃꯨ ꯃꯉꯥꯜ ꯊꯝꯃꯣ ꯌꯥꯔꯦ ꯑꯗꯨꯒ ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯃꯣꯀꯣ ꯃꯉꯥꯜ ꯇꯥꯗ ꯍꯥꯎ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯁꯦ ꯌꯥꯝꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯆꯦꯡꯁꯦ ꯃꯍꯥꯎ ꯂꯩꯕꯅꯤ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯄꯅꯤ ꯇꯥꯗ ꯄꯨꯕꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯀꯀꯥꯅ ꯑꯩꯈꯣꯏꯗꯃꯛꯇ ꯄꯥꯡꯕꯤꯕ ꯃꯇꯦꯡꯁꯦ ꯀꯩ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯤ ꯂꯃꯟꯅꯣꯅꯦ ꯑꯁꯪꯕꯤ ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦ ꯉꯁꯥꯏ ꯃꯥꯅ ꯃꯩ ꯀꯛꯊꯠꯂꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇꯃꯛ ꯈꯪꯉꯤ ꯍꯌꯦꯡꯃꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯃꯩꯁꯦ ꯑꯩꯅ ꯁꯪꯕꯅꯤ ꯀꯀꯥ ꯌꯥꯔꯦꯗ ꯐꯔꯦ ꯍꯌꯦꯡꯃꯛ ꯃꯩꯁꯤ ꯁꯝꯖꯟꯁꯤꯀꯣ ꯑꯩ ꯌꯧꯈ꯭ꯔꯒꯦꯀꯣ
来！哎，错了。哎， Kari lege ibungo ngamba. 你来给这个咯，你来咯，啊， Ibungo ngambagi wata sidi akoida kari nuai taba lege. 我这东西，要垃圾就不要的，喏，啥maring什么样的？ Kari haigadabano ibungo. Tita so amta. 那上班了，我这白跟外地那还有理，我都干，哈，你为什么打鬼的不？妈的，一个他要天天一些，你为什么打鬼的不？哈，妈的，一个他要天天一些，那上着班都打鬼的不？ 이마, 야리 뭉청비라. Anh bảo là có quan nhà nó thả nó ngoài lưu. Anh đi đặc tiêu rồi mà đi hả? Anh đi mà mình biết mà đi hả? Ha! 하기도 로여봐. 아, 내가 이거는 한간에 고미 와야 돼. 내가 이거는 한간에 고미를 나. 하! 내가 또 잘 몰라. 내가 파울을 해. 능 새끼 돌이. 능 새끼 돌이 너. 저. 염잖아. 염잖아. 자, 너 왜? 나. 뭐야 장난을 해? 뭐야 달리냐? 뭐야 거기 다 와라. 뭐야 거기 다 와라 bro. ꯁꯨꯝꯅꯇꯒꯤ ꯑꯁꯥꯏꯕꯣꯛ ꯆꯠꯂꯒ ꯆꯥꯛ ꯆꯥꯔꯨꯁꯦ ꯍꯥꯏꯕꯁꯤꯗ ꯅꯈꯣꯏꯗ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯅꯔꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯄꯤꯖꯥ ꯊꯣꯏꯕꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯕ ꯄꯤꯖꯥ ꯅꯪꯅ ꯄꯨꯟꯁꯤꯗꯣ ꯑꯗꯥꯏ ꯑꯗꯨꯝ ꯂꯦꯝꯕ ꯄꯥꯝꯕ꯭ꯔꯥ ꯊꯣꯏꯕꯤ ꯄ꯭ꯂꯤꯖ ꯄꯤꯖꯥ ꯅꯪ ꯃꯉꯥꯜꯒ ꯃꯔꯤ ꯂꯩꯅꯔꯅꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯔ ꯈꯥꯡꯉꯨ ꯍꯧꯖꯤꯛ ꯋꯥꯕꯅ ꯇꯨꯡꯗ ꯌꯥꯏꯐꯒꯗꯧꯔꯤꯕꯅꯤ ꯃꯉꯥꯜꯅ ꯅꯪꯕꯨ ꯃꯍꯥꯎ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃ ꯄꯤꯕ ꯉꯝꯃꯣꯏ ꯃꯉꯥꯜ ꯇꯣꯛꯑꯣ ꯕꯥꯏꯇꯣ ꯊꯤꯔꯛꯈꯤꯒꯦ ꯍꯥꯏꯕꯅꯤ ꯋꯥꯔꯤꯁꯦ ꯅꯪꯅ ꯕꯥꯏꯛꯔꯣꯝꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯄꯨꯟꯁꯤ ꯋꯥꯔꯤꯅꯦ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯊꯣꯏꯕꯤ ꯀꯞꯄꯅ ꯀꯥꯟꯅꯔꯣꯏ ꯃꯉꯥꯜ ꯇꯣꯛꯊꯣꯛꯑꯣ ꯅꯪꯅ ꯍꯦꯛ ꯍꯥꯏꯕꯗꯥꯏꯅꯦ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯆꯥꯕ ꯇꯨꯝꯗꯕ ꯍꯖꯝꯅꯦ ꯍꯥꯏꯕꯗꯣ ꯃꯉꯥꯜꯁꯨ ꯃꯈꯣꯏꯒꯨꯝꯕꯅꯦ ꯉꯥꯏꯍꯥꯛ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯦ ꯉꯁꯤ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯍꯥꯏꯕꯅꯤ ꯄꯤꯖꯥ ꯕꯥꯏꯛꯇꯨꯗꯤꯅꯦ ꯑꯩꯈꯣꯏ ꯄꯥꯗ 9 ꯂꯩꯍꯟꯕ ꯉꯝꯃꯦ ꯃꯤ ꯑꯃꯅ ꯃꯃꯥꯒ ꯁꯪꯒ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯀꯞꯀꯅꯨ ꯐꯖꯕ ꯅꯁꯛꯇꯣ ꯄꯥꯝꯃꯨꯏ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯀꯞꯄ ꯆꯥꯟꯅꯗꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯇꯝꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯤꯁꯛꯅꯤ ꯑꯩ ꯅꯪꯒ ꯃꯥꯒ ꯈꯪꯅꯍꯟꯒꯦ ꯄꯥꯔꯇꯤꯗꯁꯨ ꯂꯥꯛꯑꯣ ꯍꯥꯏꯈꯤꯒꯦ ꯇꯣ ꯀꯞꯄ ꯇꯣ ꯑꯩ ꯃꯌꯥꯝꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯄꯤꯖꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯥꯅꯤꯌꯦ ꯑꯩꯁꯨ ꯑꯦꯇꯦꯟ ꯇꯧꯔꯛꯀꯦ ꯑꯩ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯌꯦꯡꯈꯤꯒꯦ
ꯑꯩꯅ ꯍꯥꯏꯕ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯔꯨꯞꯇꯣ ꯃꯥꯁꯨ ꯂꯥꯛꯑꯅꯤ ꯃꯥꯗꯤ ꯏꯀꯥꯏ ꯈꯔ ꯊꯤꯒꯟꯕꯅꯤꯀꯣ ꯍꯣꯔꯦꯟ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯤꯌꯨ ꯁꯨꯝ ꯆꯨꯝꯅ ꯈꯪꯅꯕꯗꯤ ꯌꯥꯏ ꯋꯥꯔꯤ ꯀꯌꯥꯝ ꯁꯥꯟꯅꯕꯗꯤ ꯇꯜꯂꯤ ꯌꯥꯔꯦ ꯕꯦꯝꯃ ꯎꯕꯨ ꯎꯅꯗ꯭ꯔꯤ ꯃꯒꯨꯟꯒ ꯌꯥꯝ ꯀꯥꯍꯜꯂꯤꯀꯣ ꯅꯪꯒꯤ ꯂꯣꯌꯥꯁꯦ ꯀꯣꯛꯇꯤ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ ꯁ꯭ꯋꯥꯏꯗꯒ ꯆꯥꯛ ꯆꯥꯕꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡꯇꯕꯨ ꯈꯜꯂꯨꯗꯦ ꯂꯥꯛꯏꯁꯦ ꯉꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯣꯏ ꯍꯦꯔꯣ ꯂꯥꯛꯑꯦ ꯌꯦꯡꯉꯨ ꯃꯥꯏ ꯃꯃꯥꯟꯅꯕꯤꯗꯨ ꯁꯤꯒꯅꯦꯜ ꯌꯥꯔꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯊꯣꯏꯕꯤꯗ ꯑꯗꯨꯝ ꯌꯨꯇ꯭ꯔꯟ ꯂꯧꯔꯦ ꯀꯩꯅꯪ ꯇꯧꯗꯤꯕꯣ ꯁ꯭ꯋꯥꯏꯗ ꯑꯩ ꯄꯥꯔꯁꯦꯟꯇꯦꯖ ꯆꯥꯏꯅꯒꯤ ꯈꯔ ꯂꯩ ꯋꯦꯗꯔ ꯐꯠꯇꯦ ꯁꯥꯇꯤꯟ ꯄꯣꯛꯄꯅꯤ ꯋꯥ ꯂꯥꯛꯑꯣ ꯊꯅꯝꯃꯣꯕ ꯃꯣꯏꯁꯦ ꯁ꯭ꯋꯥꯏ ꯅꯥꯔꯪ ꯃꯣꯡꯊꯣꯡꯁꯦ ꯅꯠꯇ꯭ꯔꯗꯤ ꯄꯥꯔꯇꯤ ꯇꯧꯐꯝ ꯂꯩꯇ꯭ꯔꯖꯥꯠꯂꯥ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏ ꯆꯦꯟꯈꯤ ꯇꯥꯔꯦꯅ ꯇꯧꯋꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯣꯏꯅꯤꯅꯦ ꯋꯥ ꯅꯪꯁꯦ ꯇꯜꯂꯦ ꯏꯀꯤꯌꯥꯁꯤꯒꯤ ꯃꯣꯏ ꯃꯔꯛꯁꯤꯗ ꯃꯃꯤꯠ ꯃꯨꯟ ꯃꯨꯟ ꯌꯦꯡꯕ ꯌꯥꯎꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏ ꯍꯥꯏ ꯀꯩꯗꯧꯔꯦ ꯑꯗ ꯌꯥꯝ ꯊꯦꯡꯉꯛꯏꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯑꯆꯧꯕꯩꯁꯨ ꯂꯥꯏꯁꯦꯟꯁ ꯄꯤꯔꯕꯣ ꯄꯤꯔꯕꯅꯦ ꯍꯧꯖꯤꯛ ꯇꯣꯞ ꯀꯔꯣꯛ ꯔꯣꯟꯁꯔꯒꯗꯅꯤ ꯄꯤꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯃꯥ ꯉꯝꯕ ꯃꯥ ꯂꯣꯌꯥ ꯉꯁꯤ ꯄꯥꯔꯇꯤꯁꯤꯒꯤ ꯍꯣꯁ ꯍꯜꯂꯣ ꯀꯩ ꯑꯩ ꯂꯣꯌꯥ ꯁꯣꯝ ꯑꯥꯔꯃꯤ ꯐꯣꯔꯁꯇꯒ ꯂꯩꯕꯤꯕ꯭ꯔꯣ ꯂꯩꯖꯗꯦ ꯁꯨꯝ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯅꯤ ꯄꯥꯔꯇꯤꯁꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯈ꯭ꯔꯦ ꯃꯐꯝꯁꯦ ꯈꯤꯇꯪ ꯀꯩꯗꯧꯗꯕ ꯌꯥꯅꯤ ꯁꯣꯝ ꯂꯦꯡꯁꯤꯟꯕꯤꯔꯣ ꯑꯁ ꯇꯣꯡ ꯐꯖꯈ꯭ꯔꯦꯕ ꯁꯤꯗꯤ ꯑꯩꯗꯤ ꯑꯍꯥꯟꯕꯅꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯄꯤꯖꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯉꯝꯕꯁꯨ ꯂꯥꯛꯑꯦ ꯑꯁ ꯉꯥꯏꯈꯣꯏ ꯂꯥꯛꯑꯣꯍꯦ ꯂꯥꯛꯑꯣꯕ ꯂꯧꯀꯣꯏ ꯄꯥꯏꯀ ꯆꯠꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯑꯧ ꯆꯠꯂꯨꯔꯦ ꯊꯤ ꯐꯖꯕꯅꯤ ꯉꯝꯕ ꯑꯩꯅ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯥꯅꯦ
ai ming Monica Sunita api ai no na transfer tong salu ro Cái có. Sorry, ai sorry. Sorry, ai sorry. Ai sorry, sorry. Ai sorry, sorry. Sorry. Ngamba. Nangi amdo. Ai sipar. Ruben. Ruben. Ruben, se garida udah tamo, garida. Kasih kayak dah. Ngamba, ma pizza. Asa foto. Sorry, ay nga awangan dyan. I swear. Nawai ni wari sana koko. Thôi. Thôi. Pizza nang plate sa kaya. Sorry. Dwight, sorry. Ruben, sorry. Ruben lao, tas lao. Sorry, Ruben. Sorry. Pare. Chale. Kayak gimana sih? Ay malon. Cái bài này mà kìa. Bây giờ tôi không có khóc thì làm sao? Nahangido, Miami kairi haibane. Adui midu kaya natay sa mandida. Mamit manay thakaladana. He, miyam pabane. Madi nahanang he ubadagi ngaw kramane. Ibema mishum laiwa pubi. Yare ko, yam taning de. Kangjari ibema, nang sunahan ngambada tumin yengido kangda boining bro. Ay kaya yengi ba? Ha? Ay kaya yengi ba? Noisyong. Maga khangnawo. Paginate. Moigi punsise. Top-topane. Yam drabada makuda Kro druga nang he unaro. Pizza. Maga relation lay bahabise. Pumnamaki apaba oidoribane. Pumnamaki khalo. Wari se sina tabam sarasida. Pele nangi kro do. Wari se crore khatagi wari na tiyen shibi. Mangonda lebeda nangling maloina thungadabane.
ꯃꯉꯥꯟꯗꯨꯁꯨ ꯐꯣꯟ ꯇꯧꯕꯤꯗꯕ ꯀꯨꯏꯔꯦ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯁꯎꯟ ꯁꯦꯟꯗꯟꯁꯦ ꯐꯔꯦꯁꯦ ꯅꯪꯅꯅꯦ ꯈꯪꯊꯥ ꯍꯦꯛ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯐꯣꯟ ꯇꯧꯕꯗꯣ ꯇꯝ ꯇꯝ ꯇꯣ ꯑꯇꯩꯗꯤ ꯑꯗꯨꯝ ꯀꯥꯎꯖꯈ꯭ꯔꯅꯤ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ ꯅꯪꯅ ꯁꯥꯝ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯏꯁꯦ ꯇꯛꯑꯦ ꯑꯩꯗꯤ ꯇꯛꯑꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯃꯤ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯉꯥꯛꯇꯪꯗꯤ ꯎꯅꯧꯀꯣ ꯇꯜꯂꯦ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯗꯕꯅꯤꯀꯣ ꯇꯜꯂꯦ ꯍꯥꯏꯈ꯭ꯔꯗꯕꯅꯦ ꯅꯪ ꯍꯌꯦꯡ ꯎꯅꯗꯕ ꯇꯜꯂꯤꯕ ꯌꯥꯔꯣꯏꯌꯦ ꯆꯠꯂꯣ ꯇꯜꯂꯦ ꯆꯠꯂꯣ ꯎꯅꯧꯕ 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 ꯉꯝꯕ ꯅꯪ ꯑꯩꯒꯤ ꯏꯇꯥ ꯐꯖꯕꯤꯁꯦ ꯐꯖꯅ ꯁꯦꯟꯅꯧꯀꯣ ꯑꯩ ꯄꯤꯖꯥ ꯐꯪꯉꯗꯤ ꯍꯥꯟꯅꯩꯁꯤꯡꯗꯣ ꯂꯣꯏ ꯇꯣꯛꯑꯗꯝ ꯑꯩꯅ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯚꯥꯞ ꯇꯥꯗꯕ ꯊꯤꯀꯥꯁꯤꯡꯗꯣ ꯂꯣꯏ ꯇꯣꯛꯑꯗꯝꯅꯦ ꯍꯥꯏꯕ ꯉꯝꯕ ꯑꯩꯅ ꯅꯪ ꯊꯥꯖꯕꯩꯅꯤꯀꯣ ꯄꯤꯖꯥꯒ ꯈꯪꯅꯍꯜꯂꯤꯁꯦ ꯆꯠꯂꯁꯤꯔꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏ ꯁꯣꯝꯁꯦ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯅꯍꯥꯟ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯕꯗꯒꯤ ꯀꯥꯞꯊꯣꯛꯈꯤꯕꯅꯤ ꯐꯔꯦꯁꯦ ꯁꯣꯏꯕꯁꯦ ꯀꯅꯥꯝꯇ ꯇꯝꯕ ꯉꯝꯄꯣꯠꯇꯦ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯉꯝꯕ ꯍꯧꯖꯤꯛꯇꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯄꯥꯝꯗ ꯍꯥꯟꯅꯩ ꯊꯤꯀꯥꯗꯣ ꯑꯗꯨꯝ ꯇꯧꯔꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯛꯇꯥꯛꯀꯤ ꯇꯣꯔꯕꯥꯟ ꯈꯥꯒꯠꯄꯒꯤ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯆꯜꯂꯤ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯑꯗꯨꯗꯤ ꯄꯩꯁꯥ ꯌꯥꯝꯃꯝꯒꯅꯤꯌꯦ ꯑꯩꯈꯣই ꯃꯔꯤ ꯁꯨꯃꯤꯟꯅꯕꯅꯤ ꯑꯩꯒꯤꯗꯤ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ 60 ꯈꯛꯇꯅꯤ 70 crore ꯀꯥꯎꯋꯦ ꯑꯝꯇ ꯍꯜꯂꯣ ꯄꯥꯕꯨꯡ ꯄꯥꯕꯨꯡꯒꯤ ꯆꯥꯛꯇꯣ ꯊꯥꯡꯒꯠꯂꯒ ꯊꯝꯃꯝꯕꯅꯤ ꯍꯣꯏ ꯍꯣꯏ ꯍꯜꯂꯛꯑꯅꯤ ꯄꯥꯕꯨꯡ ꯍꯣꯏ ꯊꯝꯖꯔꯒꯦ ꯁꯣꯔꯤ ꯀꯣꯐꯤ 3 ꯈꯛꯇ ꯌꯥꯔꯅꯤ ꯑꯩꯗꯤ ꯌꯥꯔꯅꯤ ꯑꯩꯗꯤ ꯆꯥꯁꯨ ꯊꯛꯆꯗꯦ ꯀ꯭ꯋꯥꯁꯨ ꯆꯥꯖꯗꯦ ꯆꯨꯔꯨꯞꯁꯨ ꯊꯛꯆꯗꯦ ꯄꯨꯟꯁꯤꯒꯤ ꯌꯨꯁꯨ ꯂꯩꯇꯣꯟꯗꯪꯗ꯭ꯔꯤ ꯃꯌꯥꯝꯅ ꯀꯩ ꯊꯤꯀꯥꯗꯥꯔꯅꯣꯅ ꯍꯥꯏꯅꯔꯝꯅꯤ ꯁꯥꯎꯅꯕ ꯌꯥꯎꯔꯝꯅꯤ ꯆꯥ ꯐꯥꯎ ꯊꯛꯇ꯭ꯔꯣ ꯍꯥꯏꯁꯦ ꯊꯛꯇꯦ ꯑꯩ ꯃꯑꯣꯡꯁꯤꯒꯗꯤ ꯌꯥꯝ ꯆꯥꯟꯅꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕꯗ ꯉꯍꯥꯟ ꯅꯣꯡꯃꯩꯁꯨ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯨꯔꯦ ꯑꯩꯈꯣꯏ ꯁꯣꯝꯁꯦ ꯉꯥꯡꯕꯗ ꯗꯣꯡ ꯗꯣꯡ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯐ꯭ꯔꯦꯡ ꯑꯣꯏ ꯇꯁꯦꯡꯅ ꯐ꯭ꯔꯦꯡ ꯑꯣꯏ ꯍꯜꯂꯣ ꯄꯥꯕꯨꯡ ꯉꯥꯔꯧꯗꯤ ꯍꯥꯞꯄꯝꯗꯕꯅꯦ ꯍꯣꯏ ꯑꯩ ꯌꯥꯝ ꯊꯨ ꯂꯥꯛꯑꯒꯦ ꯄꯥꯕꯨꯡ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯍꯣꯏ ꯊꯣꯏꯕꯤ ꯑꯩꯈꯣই ꯁꯣꯝ ꯄꯤꯖꯥ ꯋꯥꯔꯧꯕꯤ ꯌꯥꯗꯦꯀꯣ ꯑꯩꯈꯣই ꯄꯥꯕꯨꯡꯗꯤ ꯉꯥꯔꯧ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯉꯁꯤꯗꯤ ꯁꯥꯎꯔꯅꯨ ꯑꯩꯕꯨ ꯉꯥꯛꯄꯤꯔꯣ ꯑꯩ ꯄꯥꯕꯨꯡꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯗꯕ ꯌꯥꯗꯦ ꯁꯥꯎꯔꯅꯨꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯋꯥꯎ ꯅꯪꯒꯤ ꯉꯝꯕꯁꯦ ꯑꯍꯟꯒꯤ ꯁꯦꯕꯥꯒꯗꯤ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯏꯇꯥ ꯂꯥꯏꯕꯛ ꯐꯕꯤ
이자 소이드나 마이 파크니. 호나바디 레페야 되고. ꯍꯣꯏ ꯏꯃꯥ ꯑꯁꯪꯕꯤ ꯌꯥꯎꯕ꯭ꯔꯥ? ꯑꯣ ꯌꯥꯎꯋꯦ ꯏꯃꯥ ꯆꯪꯉꯁꯤꯂꯣ 타닌, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯅꯨ. ꯁꯦ, ꯑꯩꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯦꯞꯇꯣꯞꯅꯦ. ꯅꯪ ꯁꯤꯖꯤꯟꯅꯖꯔꯣ. ꯌꯥꯔꯅꯤꯗ ꯏꯆꯦ. ꯅꯪꯒꯤ ꯁ꯭ꯇꯗꯤꯗ ꯀꯥꯟꯅꯅꯤꯅ ꯈꯜꯂꯒ ꯇꯧꯕꯅꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯏꯟꯇꯔꯅꯦꯠꯀꯤ ꯃꯊꯧ ꯌꯥꯝ ꯇꯥꯔꯕꯅꯦ. ꯊꯥꯅꯤꯟ ꯄꯪꯒꯅꯨꯅꯦꯍꯦ ꯑꯗꯥꯝ ꯐꯕ ꯄꯣꯠꯇꯣ ꯂꯦꯝ ꯄꯤꯔꯤꯉꯩꯗ ꯄꯥꯕꯠ ꯂꯧꯁꯜꯂꯣ. ꯑꯩꯈꯣꯏ ꯆꯦꯁꯤꯗꯤ ꯃꯣꯕꯥꯏꯜꯕꯨ ꯐꯖꯅ ꯑꯣꯄꯔꯦꯠ ꯇꯧꯕꯁꯨ ꯍꯩꯇꯕꯗꯨꯗ ꯏꯟꯇꯔꯅꯦꯠꯇꯤ ꯍꯩꯔꯅꯤ. ꯑꯩ ꯏꯟꯇꯔꯅꯦꯠ ꯍꯩꯌꯦ. ꯅꯪꯗꯧꯅ ꯐꯣꯟꯗ ꯃꯤ ꯁꯥꯟꯅꯕꯗꯤ ꯍꯩꯇꯦ. ꯐꯖꯩ. ꯄꯣꯏꯟꯇꯨꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯉꯦ. ꯆꯦ ꯊꯣꯏꯕꯤ, ꯊꯦꯡꯛ ꯌꯨ. ꯋꯦꯜꯀꯝ. ꯀꯃꯥꯏ ꯇꯧꯒꯦ? ꯑꯉꯥꯡ ꯇꯥꯅꯤ. ꯊꯥꯅꯤꯟ, ꯅꯪ ꯑꯩ ꯀꯥꯗ ꯆꯪꯉꯝꯃꯨ. ꯕꯦꯛꯇ ꯆꯥꯔꯖꯔꯁꯨ ꯌꯥꯎꯕꯅꯦ. ꯍꯣꯏ ꯏꯆꯦ. ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯈꯪꯗꯦꯗ. ꯀꯥꯏ ꯌꯧꯔꯒꯦ? ꯃꯗꯨ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦ. ꯀꯌꯥ ꯐꯕ ꯃꯤ ꯃꯥꯟꯗꯦ. ꯑꯁ, ꯐꯕꯅꯤꯍꯦ. ꯃꯤꯒꯤ ꯃꯇꯦꯡꯒꯁꯨ ꯌꯥꯝ ꯄꯥꯡꯕꯅꯦ. ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯅ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯇꯂꯛꯑꯕꯅꯦ. ꯅꯍꯥ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯥ ꯃꯈꯨꯠꯇ ꯀ꯭ꯔꯣꯔ 10-20ꯃꯨꯛꯇꯤ ꯄꯥꯏꯔꯝꯃꯅꯤ. ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯑꯦ. ꯃꯉꯥꯟꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ. ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯁꯎꯟ ꯁꯦꯟꯗꯟꯗꯣ? ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯅꯤꯡꯉꯦ. ꯍꯟꯗꯣꯛꯍꯦ, ꯏꯟꯁꯥꯡꯒ ꯂꯣꯏ ꯀꯥꯔꯅꯤ. ꯃꯥ. ꯀꯔꯝꯕ ꯑꯅꯥꯕꯅꯣ ꯗꯣꯛꯇꯔ? ꯃꯥꯒꯤꯁꯤ ꯍꯥꯔꯠꯇ ꯑꯍꯣꯕ ꯑꯃ ꯂꯩꯔꯦ. ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯑꯆꯧꯕ ꯑꯃꯒꯤ ꯃꯊꯧ ꯇꯥꯏ. ꯗꯣꯛꯇꯔ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯀꯩꯁꯨꯝ ꯁꯥꯊꯤꯕꯤꯒꯅꯨꯗ. ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯗꯣꯛꯇꯔ, ꯄꯩꯁꯥ ꯀꯌꯥꯝꯗꯤ ꯆꯪꯅꯤ? ꯁꯦꯜ ꯈꯤꯇꯪ ꯌꯥꯝ ꯊꯧꯔꯥꯡ ꯇꯧꯕꯤꯕ ꯇꯥꯏ. ꯁꯦꯜ ꯈꯔ ꯍꯦꯟꯅ ꯆꯪꯕꯩ ꯋꯥꯅꯤꯗ. ꯑꯣꯄꯔꯦꯁꯟ ꯇꯧꯔ ꯑꯗꯨꯝ ꯐꯅꯤꯗ. ꯄꯤꯖꯥ, ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯋꯥꯁꯨ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ. ꯂꯥꯞꯅ ꯆꯠꯂꯨꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯀꯩ ꯆꯥꯁꯤꯒꯦ? ꯉꯁꯤꯗꯤ ꯑꯩ ꯉꯝꯒꯦ. ꯅꯪꯅ ꯁꯨꯝ ꯄꯤꯔꯒ ꯂꯩ. ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯄꯤꯖꯥ, ꯅꯪꯅ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯊꯣꯛꯂꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ. ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯆꯧꯁꯤꯔꯥ? ꯌꯨꯝꯁꯨ ꯈꯪꯉꯣ. ꯌꯥꯔꯦꯗ. ꯑꯆꯥꯄꯣꯠꯁꯤ ꯆꯥꯊꯣꯛꯑꯒ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯆꯠꯂꯨꯁꯦ. ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯆꯪꯉꯣ, ꯐꯝꯃꯣ. ꯀꯩꯝꯇ ꯍꯪꯒꯣꯏꯔꯨꯅꯨ. ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯤꯖꯥꯠꯅꯤ. ꯁꯨꯝ ꯄꯥꯡꯅ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅꯤꯗ.
ꯄꯤꯖꯥ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯋꯥꯍꯩꯗꯨꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯌꯨꯝꯁꯨ ꯈꯪꯉꯕꯅꯤꯅ ꯆꯠꯂꯒꯦ ꯍꯥꯏꯕꯅꯤ ꯄꯤꯖꯥ ꯏꯁꯣꯔꯁꯦ ꯑꯉꯛꯄꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪ ꯑꯩ ꯊꯦꯡꯅꯍꯟꯗꯦꯀꯣ ꯑꯗꯨꯕꯨ ꯏꯁꯣꯔꯁꯦ ꯑꯩ ꯊꯥꯒꯠꯂꯦ ꯅꯪꯒ ꯍꯦꯛ ꯊꯦꯡꯅꯔꯨ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯥꯒꯤ ꯑꯅꯧꯕ ꯃꯌꯣꯟ ꯑꯃ ꯆꯣꯡꯉꯛꯑꯦ ꯑꯩꯅ ꯁꯨꯝ ꯉꯥꯡ ꯂꯩꯔꯦ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯁꯦꯕꯥ ꯀꯩꯝ ꯇꯧꯔꯝꯗ꯭ꯔꯦ ꯑꯩ ꯍꯩ ꯃꯍꯤ ꯁꯦꯝꯃꯛꯀꯦ ꯉꯝꯕ ꯌꯥꯔꯅꯤꯌꯦ ꯄꯤꯖꯥ ꯅꯣ ꯊꯛꯇꯕ ꯌꯥꯔꯣꯏ ꯂꯩꯔꯝꯃꯨꯀꯣ ꯁꯤ ꯄꯥꯏꯌꯣ ꯌꯥꯅꯤꯌꯦ ꯊꯝꯃꯣ ꯁꯤ ꯄꯥꯏꯌꯣ Pija, I'm sorry. ꯑꯩꯁꯨ ꯃꯤꯅꯤ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯪꯗꯤ ꯃꯤ ꯅꯠꯇꯦ ꯁꯥꯅꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯄꯤꯖꯥ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯑꯩ ꯅꯪꯒꯤꯅꯤ
ꯅꯪ ꯈꯛꯇꯒꯤꯅꯤ. Darling, don't cry. Don't cry. ꯑꯩ ꯂꯩꯁꯤꯗꯤ. ꯁꯦ. ꯂꯥꯎ. ꯃꯇꯝꯁꯨ ꯊꯦꯡꯖꯤꯟꯈ꯭ꯔꯦ. ꯆꯤꯟꯅꯞ ꯇꯧꯔꯒꯦ. ꯑꯩ ꯆꯠꯄ ꯉꯝꯃꯣꯏ. ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡꯐꯝ ꯑꯃꯐꯥꯎ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ. Pija, come on. ꯑꯩꯕꯨ ꯑꯗꯨꯛ ꯊꯥꯖꯗꯕꯁꯨ ꯇꯧꯅꯨ. ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯐꯖꯕꯅ ꯁꯨꯝꯍꯠꯈ꯭ꯔꯦ. ꯑꯗꯨꯕꯨ ꯄꯤꯖꯥ, ꯉꯁꯤꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥꯗꯨꯒꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯅꯤ. ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯕꯨ ꯂꯧ ꯂꯥꯛꯀꯦ. ꯄ꯭ꯂꯤꯖ, ꯅꯪ ꯉꯁꯤ ꯑꯣꯏꯅꯗꯤ ꯌꯥꯕꯤꯔꯣ. ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯄꯤꯖꯥ. ꯅꯪ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣ. ꯁꯦ, ꯐꯤꯁꯦ ꯆꯠꯂꯦ. ꯂꯥꯎ ꯂꯥꯎ ꯆꯪꯉꯣ ꯂꯥꯎ. ꯀꯩꯗꯧꯁꯦꯕ? ꯀꯔꯤ ꯇꯥꯟꯅꯁꯦꯕ? ꯐꯝꯃꯨ. ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨ ꯍꯥꯏꯌꯨ. ꯀꯀꯥ, ꯉꯁꯥꯏꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯀꯩꯗꯧꯔꯦ? ꯑꯗꯨ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯔꯤꯗꯤ. ꯀꯀꯥ, ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯈꯔ ꯂꯨꯏꯅ ꯍꯥꯏ. ꯀꯔꯤ ꯑꯅꯥꯕꯅꯤ ꯍꯥꯏꯔꯨꯒꯦ? ꯍꯥꯔꯠꯇ ꯑꯆꯧꯕ ꯑꯍꯣꯕ ꯑꯃ ꯂꯩꯅ ꯍꯥꯏ. ꯑꯆꯧꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯃꯊꯧ ꯇꯥꯏꯅ ꯍꯥꯏ. ꯑꯁ, ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ? ꯑꯩꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯀꯀꯥ. ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ. ꯀꯀꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤ. ꯀꯀꯥ, ꯑꯩꯒꯤ ꯇꯥꯟꯅꯐꯝ ꯀꯅꯥꯁꯨ ꯂꯩꯇꯦ. ꯀꯔꯤꯁꯨ ꯋꯥꯒꯅꯨ. ꯀꯀꯥ ꯂꯩꯔꯤꯁꯤꯗꯤ. ꯃꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕꯅꯤ ꯃꯥꯁꯦ. ꯍꯥ? ꯑꯗꯨꯝ ꯅꯄꯨꯅꯤꯡ ꯁꯣꯟꯊꯒꯅꯨ. ꯀꯀꯥꯅꯅꯦ, ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯁꯦꯟ ꯈꯔ ꯂꯧꯊꯣꯛꯎꯒꯦꯀꯣ. ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯑꯉꯥꯡꯅꯤꯗꯀꯣ. 이베마, 비자. 빠이. 아이 빠헬라기. 하이. 마수 뽀 따르마네. 세, 비자니 세. Hello. Hello. 가까이
Kano? Adong kap lero? Pabong laktringay tindirag. Hayang yung lawlakin. 세, 시나 아한백이 시즌나로. Kaka hanapin mo kada bibyo. Kaka, ako yung gusto tatawag. Mga, kayo nang nahalidubo. Kakana, matiang chow na pangbangam dehedana, nang kakabuwaro ribara. Nati kaka. Ay film siyong umlibas. Kakay matignan eh. Kaka, ay mayanap sa. Ay mapado yung iyong lagi. Ako yung 먼저 로비오를 kaka. Sagam kaka. Ngamma na kari hayrami. Pwede kaka. 저기. 그래도 리절트 로루라브라. 로루리마. doktor na kari hari. Kistautin hari. Ima kistautin. Aduni, ima kistautin ba? Ay nakazitang narga. Nang napampada pa kali. Ima kistautin hari sini.
ꯀꯝꯗꯧꯔꯦ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯐꯪꯅꯕ ꯊꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯕ ꯌꯥꯕ꯭ꯔꯣ ꯅꯣꯏꯕꯨ ꯌꯥꯝ ꯂꯨ ꯇꯤꯟꯅꯔꯦ ꯍꯥꯏꯗꯥꯏꯅꯦ ꯄꯤꯖꯥ ꯑꯩ ꯉꯝꯅꯕꯗꯤ ꯍꯣꯠꯅꯔꯤꯗꯅ ꯑꯩꯗꯤ ꯈꯪꯗꯦ ꯅꯪ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯑꯩꯕꯨ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯗ ꯑꯃꯨꯛ ꯍꯜꯂꯍꯜꯂꯨ ꯅꯠꯇ꯭ꯔꯒ ꯉꯝꯕꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯄꯤꯌꯨ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯗꯤ ꯃꯇꯝ ꯑꯃꯗ ꯅꯪꯕꯨ ꯌꯥꯝ ꯉꯥꯡꯈꯤꯗꯥꯏꯅꯦ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯀꯩꯅꯣ ꯌꯥꯝ ꯅꯩꯅꯈꯤꯗꯥꯏꯅꯦ ꯄꯤꯖꯥ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯌꯨ ꯑꯩꯅ ꯉꯝꯅꯕ ꯊꯤꯒꯅꯤ ꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯣꯠꯄ ꯉꯝꯒꯅꯤ ꯍꯩ ꯃꯔꯤꯛ ꯆꯣꯡꯈ꯭ꯔꯕ ꯁꯪꯒꯣꯝꯒꯨꯝꯅ ꯂꯦꯟꯕ ꯄꯨꯟꯁꯤꯁꯤꯔ ꯅꯪꯅ ꯊꯥꯛ ꯋꯥꯡꯕ ꯄꯨꯟꯁꯤ ꯍꯥꯏꯈꯤꯕꯗꯣ ꯐꯅ ꯅꯤꯡꯊꯤꯖꯩ ꯍꯥꯏꯗꯨꯅꯁꯨ ꯃꯦꯡꯂꯕ ꯊꯥꯖꯒꯤ ꯃꯉꯥꯟꯁꯦ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯀꯨꯞꯈ꯭ꯔꯕꯗ ꯊꯥꯖꯒꯤ ꯐꯖꯐꯝꯕꯨ ꯀꯔꯥꯏꯗꯅꯣ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯄꯤꯖꯥ ꯃꯁꯦꯛ ꯃꯉꯥꯟ ꯌꯧꯅ ꯊꯣꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯊꯥꯖꯁꯨ ꯗꯥꯛ ꯑꯃꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯕꯅꯦ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯣ ꯀꯤꯕꯒꯤꯗꯃꯛ ꯑꯇꯤꯌꯥꯗ ꯅꯣꯡꯃꯗꯁꯨ ꯊꯥ ꯊꯣꯛꯈꯤꯗꯕ ꯌꯥꯎꯕ꯭ꯔꯣ ꯊꯣꯏꯕꯤ ꯆꯤꯟꯗ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯥꯏꯕꯅꯤꯗ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯈꯪꯉꯤꯗ ꯄꯤꯖꯥ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯔ ꯃꯥꯜꯂꯦ ꯑꯩꯅ ꯋꯥꯔꯧꯏ ꯍꯥꯏꯔꯒ ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯁꯝꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯆꯝꯅ ꯈꯜꯂꯨꯕꯅꯦ ꯃꯇꯝ ꯑꯃꯒꯤ ꯉꯝꯕ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯝꯕ ꯉꯝꯕ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯈꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯄꯨꯟꯁꯤꯗ ꯃꯃꯤꯠꯅ ꯐꯥꯎ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯖꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯃꯉꯥꯟꯅ ꯑꯩꯕꯨ ꯀꯩꯅꯦ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯅꯨꯃꯤꯠꯇꯨꯗ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯕꯨ ꯃꯥꯅ ꯎꯕꯗ ꯄꯤꯖꯥ ꯌꯥꯔꯦ ꯇꯣ ꯑꯩ ꯃꯥ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯃꯥ ꯂꯣꯠꯄ ꯌꯥꯔꯣꯏ ꯐꯥꯏꯜ ꯑꯃꯗꯤ ꯄꯦꯟꯗꯤꯡ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯉꯁꯥꯏꯅ ꯊꯣꯡ ꯃꯨꯟꯅ ꯈꯪꯉ ꯇꯧꯒꯗꯕꯅꯤ ꯃꯈꯥ ꯇꯥꯕ ꯀꯝꯄ꯭ꯂꯦꯟꯗꯤꯅꯦ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯁꯥꯔ ꯉꯁꯥꯏꯗꯒꯤ ꯑꯍꯜ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯆꯪꯍꯜꯂꯧꯔꯥ ꯆꯪꯍꯜꯂꯣ ꯃꯉꯥ ꯀꯀꯥ ꯂꯥꯛꯏꯌꯦ
Mangal, ngasi kaka yam nungaire. Punsida, masidigi hene nungaibe numit, amatasu yaukidri bungo. 밤새 가까 밤새. 나 시킹이 다 되나? चलो चानी पुरो चलो तुम चलो को काका आई काका उन्हें बुला के ना थारा जन तौरबने थबक सिने ते यादव आई अदुदी अराइबनी काका उनुबदी अराइबनी ने अहानबदा नंगना थौदो हाना निंगथीजना पांगथोखिगदबनिना काका यरमदबदे पुंसिसे फिमसी उपसंगमन नते मसिदी नंगी होना जमन्ने होटनबा कन्म मिदी पुंसीदा माई पाकपगी मोतो लोमी हाइबसे नंगना खुदम मोइना उतलबने नमादी कमदौरी इमा हक्सांग से अम्फारे काका आई फोन जिंदो पाएगे हेलो हाँ हौजिक यार थमो चिप सेक्रेटरी याव मीटिंग ने इमरजेंसी कॉल ने हाँ अदुदी चलो काकासी योरगे को काका यागिनी अत लेगिसे हाँ चलो काका दी चाम रग लाप याइने हाँ नंगना तो हाना तो चलो काका योरगे को काका से लगे को से नंग चासीदा लेरे ngasi di kari sang chasi kya ima samthunga kirom chasima hoi aduna phare ngarang su thau yaman gre insang du as e chaina chaina fanam chagre bu kawini imana moyang chini yabdo hing chalu biar is phare da adugi lambi dane iman yini mi singdo lo yang piare is phare adudi Nang kitang handok. Ibima, sopra. Questão de ising ito puro ba? yarni sir. Ma, hostel punuk tau sira. Kesu tau de daima yarni. Ima ising krapi gese. Yarni daima kesu tau dre. Gari yaurpro ima tin biramge. Yarni ima gari budi yaurte. Yumda pau piko. Mayam se lakpada luina pakhatnarani. Yarni daima phone balance yaudre. Number habiro. Yani habiro. 961 20 55430. Siti bijagi number na. Hello? Hello? I'm the baby. Se. Che, aine. Ai balance yaudre. Kaidore? Kashu laite da. Iche yum yaura hairage. Thamage.
ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥ ꯊꯤꯟꯕꯤꯔꯝꯃꯒꯦ ꯏꯆꯥ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯊꯥꯅꯤꯜ ꯀꯧꯋꯦ ꯏꯃꯥ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯕ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯂꯩꯔꯤꯕ꯭ꯔꯣ ꯏꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯕꯕꯥꯒ ꯑꯩꯒ ꯏꯆꯦ ꯑꯃꯒ ꯂꯩꯌꯦ ꯍꯧꯖꯤꯛ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯏꯗꯨꯅ ꯏꯆꯦꯅꯦ ꯕꯕꯥꯅ ꯍꯣꯇꯦꯜ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯅꯦ ꯏꯆꯦꯗꯨꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯀꯩꯝꯇ ꯇꯧꯗ꯭ꯔꯤ ꯏꯆꯥꯅ ꯉꯥꯡꯕꯁꯦ ꯏꯃꯥꯗꯤ ꯇꯥꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯪꯒꯤ ꯃꯤꯡ ꯊꯥꯅꯤꯜ ꯍꯥꯏꯕ ꯃꯥꯅꯦ ꯏꯃꯥ ꯏꯆꯦꯒꯤ ꯃꯤꯡꯅ ꯀꯔꯤ ꯄꯤꯖꯥ ꯀꯧꯋꯦ ꯁꯥꯔ ꯐꯣꯟ 이마, 자 타키세, 이거 호텔리. 야래 야래. 이비엠마 피자 하나 들어. 마네 이마. 이마 썰레겠고. 헐 이마. ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯤꯑꯣꯏ ꯂꯧꯕ ꯉꯝꯗꯕ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯂꯥꯏꯔꯕ ꯆꯤꯟꯕ ꯂꯩꯇ꯭ꯔꯕ ꯍꯤꯡꯕ ꯌꯥꯗ꯭ꯔ ꯌꯥꯎꯗ꯭ꯔꯕ ꯉꯁꯤꯒꯤ ꯆꯠꯅꯕꯤ ꯆꯠꯅꯕꯤꯁꯤꯕꯨ ꯁꯧꯒꯠꯂꯤꯕ ꯅꯈꯣꯏ ꯈꯨꯗꯤꯡꯒꯤ ꯃꯊꯛꯇ ꯑꯩꯅ ꯅꯃꯟ ꯈꯨꯝꯒꯅꯤ ꯄꯤꯖꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩ ꯅꯪ ꯅꯊꯛꯇ ꯅꯃꯟ ꯈꯨꯝꯒꯅꯤ 헬로? 까나? 단일 좀 더 봐. 야니? 타닌! 난게 폰에! ngahagtang paibiuko. Hello? Kana? ꯑꯩ ꯉꯁꯥꯏ ꯁꯣꯝꯒ ꯊꯦꯡꯅꯈꯤꯕ ꯌꯨꯝꯗ ꯊꯤꯟꯖꯔꯝꯕꯗꯨꯅꯦ ꯑꯣ ꯁꯥꯔ ꯐꯣꯟ ꯍꯦꯛꯇ ꯇꯧꯁꯟꯖꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯋꯥꯔꯧꯗꯦꯗ ꯁꯥꯔ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯁꯥꯔ ꯂꯥꯟꯅꯤ ꯈꯟꯕꯤꯒꯅꯨꯀꯣ ꯑꯩ ꯁꯣꯝꯒ ꯍꯌꯦꯡ ꯑꯃꯨꯛꯇꯪ ꯎꯅꯖꯕ ꯄꯥꯝꯃꯤ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯁꯥꯔ
ꯃꯇꯝ ꯌꯥꯝ ꯁꯥꯡ ꯂꯧꯖꯔꯣꯏ ꯇꯉꯥꯏ ꯐꯗꯕ ꯑꯃꯒꯤꯅꯤ ꯃꯐꯝꯗꯣ ꯑꯩ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯖꯔꯛꯀꯦ ꯁꯥꯔ ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯊꯝꯖꯔꯒꯦꯀꯣ ꯁꯥꯔ ꯆꯤꯠꯅꯕꯤꯁꯨ ꯁꯧꯒꯠꯂꯤꯕ ꯅꯈꯣꯏ ꯈꯨꯗꯤꯡꯒꯤ ꯃꯊꯛꯇ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯄꯤꯖꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩ ꯅꯪꯒꯤ ꯅꯊꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯉꯔꯥꯡ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯁꯥꯔ ꯑꯩꯒꯤ ꯁ꯭ꯀꯣꯟꯅ ꯈꯔ ꯐꯤꯡꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯑꯃꯨꯛꯀ ꯑꯦꯄꯣꯂꯣꯖꯤ ꯇꯧꯖꯔꯦ ꯌꯥꯅꯤꯗ ꯁꯥꯔ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯃꯥꯁꯇꯔ ꯇꯧꯖꯔꯤ ꯁꯥꯔ ꯉꯔꯥꯡꯒꯤꯗꯨꯁꯨ ꯑꯩ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯑꯃꯒꯤ ꯐꯣꯇꯣ ꯀꯥꯞꯄꯝꯕꯅꯦ ꯑꯣ ꯌꯥꯝ ꯐꯩ ꯀꯟꯅ ꯍꯣꯠꯅꯧ ꯁꯥꯔꯗꯤ ꯀꯔꯤ ꯍꯥꯏꯗꯤ ꯀꯔꯤ ꯄꯣꯁꯠ ꯑꯩꯒꯤ ꯃꯤꯡꯁꯨ ꯍꯥꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯅꯪꯒꯤꯕꯨꯗꯤ ꯈꯪꯉꯤ ꯑꯩ ꯃꯉꯥꯜ ꯀꯧꯏ ꯗꯤꯁꯤ ꯏꯝꯐꯥꯜ ꯏꯁꯅꯦ IAS ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯈꯤꯒꯦ IAS ꯊꯥꯕꯗ ꯑꯗꯨꯝ ꯄꯥꯈꯤ ꯅꯣꯡꯃ ꯐꯖꯅ ꯍꯥꯏꯒꯦ ꯃꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯈꯤꯒꯦ ꯁꯤ ꯑꯁꯦꯡꯕ꯭ꯔꯣ ꯅꯣꯏ ꯒꯥꯔꯤꯗ ꯂꯩꯔꯝꯃꯣ
Hello? Hello. Hello? 아이고 다잡이다브라. ꯑꯩꯈꯣꯏ ꯆꯦꯗ ꯍꯪꯈꯤꯒꯦ. ꯍꯪꯒꯅꯣ. ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯗꯨꯅꯦ ꯑꯩꯅ ꯇꯥꯅꯤꯡꯉꯤꯕꯁꯦ. ꯁꯥꯔꯒꯤꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ? ꯑꯩꯕꯨ ꯊꯥꯖꯕ ꯉꯝꯕꯤꯗꯕ꯭ꯔꯥ? ꯗꯥꯅꯤꯌꯦꯜ, ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯐꯤꯔꯦꯞ ꯂꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯋꯥꯐꯝꯁꯦ ꯀꯅꯥꯗꯁꯨ ꯈꯪꯍꯟꯒꯅꯣ. ꯑꯩꯈꯣꯏ ꯆꯦꯗꯗꯤ ꯌꯥꯝ ꯇꯝꯅꯤꯡꯉꯦ. Please, ꯑꯗꯨ ꯇꯧꯕꯤꯒꯅꯨ. Please. ꯍꯣꯏ ꯁꯥꯔ. ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯁꯥꯔ. ꯑꯩ ꯊꯝꯃꯒꯦ ꯁꯥꯔ. ꯐꯔꯦ ꯐꯔꯦ. ꯑꯩ ꯊꯝꯃꯒꯦꯀꯣ. ꯀꯩꯗꯧꯔꯒꯦ? ꯅꯊꯟꯗ ꯅꯣꯏꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦ. ꯋꯥ ꯂꯣꯠꯀꯅꯨ. ꯀꯣꯟꯅ ꯍꯥꯏꯒꯦ. ꯆꯦꯛꯁꯤꯜꯂꯨ. ꯅꯨꯄꯤꯒꯤ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝ ꯂꯨꯕꯅꯤ. ꯆꯦ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ. ꯑꯗꯨꯕꯨ ꯀꯥꯏꯅꯔꯕ ꯃꯇꯝꯗꯗꯤ ꯃꯆꯦꯠ ꯇꯥꯅ ꯁꯦꯒꯥꯏꯔꯕ ꯊꯃꯣꯏꯁꯤꯗ ꯑꯗꯨꯝ ꯆꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯏ. ꯉꯥꯡꯅꯤꯡꯕ ꯆꯤꯝꯕꯥꯟꯁꯤꯁꯨ ꯀꯥꯏꯅꯕ ꯃꯥꯅ ꯐꯣꯠꯆꯤꯟꯈꯤ. ꯑꯔꯣꯏꯕꯗ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯅ ꯐꯥꯎ ꯊꯧꯗꯨ ꯅꯨꯡ ꯑꯣꯜꯂꯣ ꯍꯥꯏꯅ ꯁꯥꯞ ꯇꯧꯕꯤꯔꯝꯃꯤ. ꯀꯩꯅꯣ ꯏꯆꯦ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ? ꯈꯪꯗꯦ. ꯑꯩ ꯈꯪꯗꯦ. ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ. ꯑꯩꯈꯣꯏ ꯆꯦꯗ ꯍꯥꯏꯔꯒꯦ. ꯑꯩ ꯌꯥꯝ ꯍꯩꯅꯤꯡꯉꯦꯕ.
ꯀꯩꯗꯧꯕꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯃꯌꯥꯝ ꯍꯔꯥꯎꯅꯤꯌꯦ ꯃꯥꯅ ꯍꯔꯥꯎꯕꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯅꯪꯅ ꯅꯈꯣꯏ ꯆꯦꯗ ꯏꯕꯥꯅꯤ ꯃꯔꯝꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤꯕꯣ ꯅꯪ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯗꯨꯗꯤ ꯊꯥꯅꯤꯜ ꯅꯈꯣꯏ ꯆꯦꯗꯣ ꯍꯌꯦꯡ ꯎꯅꯁꯦꯅ ꯍꯥꯏꯈ꯭ꯔꯣ ꯑꯩ ꯏꯁꯥꯅ ꯑꯩ ꯏꯁꯥ ꯁꯛ ꯇꯥꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯅꯪ ꯑꯩ ꯑꯍꯥꯟꯕꯊꯦꯡꯅꯒꯤ ꯃꯐꯝꯗꯣ ꯑꯗꯨ ꯎꯅꯁꯦ ꯑꯗꯨꯒ ꯅꯈꯣꯏ ꯆꯦꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯥꯁꯤ ꯌꯥꯎꯍꯜꯂꯣ ꯍꯣꯏ ꯅꯪꯁꯦ ꯌꯥꯝ ꯐꯩ I love you, Thanil. I love you too. 이타 타자다나 클래스 야망하면에 나우디. ꯈꯪꯗꯦꯗ ꯏꯆꯦ ꯊꯣꯏꯕꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗꯦ ꯋꯥꯁꯛ ꯆꯦꯠꯄꯤ ꯏꯅꯥꯎꯅꯤꯅ ꯃꯃꯤꯡꯒꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦꯅꯦ ꯍꯣꯔꯦꯟ ꯃꯁꯥ ꯂꯥꯛꯑꯒ ꯑꯣꯏꯅ ꯍꯥꯏꯍꯜꯂꯒꯦ ꯂꯥꯛꯑꯦ I'm sorry. ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ. ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯥꯛꯑꯣ ꯈꯪꯅꯧ ꯂꯥꯛꯑꯣ 이제 라오 마나 이게 이제 아이나 하비도 비자 마나 마땅 봄나막다 아이기 땡빵이비 아이기 제토비 ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯉꯥꯜ ꯀꯧꯖꯩ ꯍꯧꯖꯤꯛ DC ꯏꯝꯐꯥꯜ ꯏꯁꯤꯡ ꯄꯨꯖꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛꯁꯤꯗꯤ ꯀꯌꯥ ꯈꯜꯂꯨꯔꯅꯨꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯄꯤꯖꯥꯒꯤꯕꯨꯗꯤ ꯈꯪꯖꯔꯦ सरकारकी थबक खरा तानाजरी माय पाक पोइसनो ओ मफम से थनिल खोइनी याना थेनगी मफम ने ए नंगी पेपर मा सबमिट तोनी तो खरबो हयेंग ओइना तौरगे ततोजिन फक्तासु अई गई थाके को थारकनु इकाइजे नुसर मक्तेम चथोदिने मयेम तप काउनु को डिहाइड्रेट तौनी होय थके ACM याव मीटिंग हमसे ले आई हालमगे ngatangay ko ba थबक अरुबनीना चटपिरुरो फरे नो मतंग जाबमदा पुन्ने थेंगनसे हे फोन तौके को होय फजन चलो मैम चौगे
ꯐꯖꯕ꯭ꯔꯥ ꯏꯆꯦ ꯊꯣꯏꯕꯤ ꯐꯖꯩ ꯐꯖꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯆꯠꯁꯤ ꯆꯠꯁꯤ 피자 잘랐어 ꯑꯩꯒꯤ ꯃꯤꯡ ꯃꯉꯥꯜ ꯀꯧꯖꯩ ꯍꯧꯖꯤꯛ DC ꯏꯝꯐꯥꯜ ꯑꯁꯤꯅ ꯄꯨꯖꯔꯤ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯄꯤꯖꯥꯒꯤꯕꯨꯗꯤ ꯈꯪꯖꯔꯦ ꯆꯦ ꯉꯁꯥꯏꯗꯣ ꯐꯖꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯑꯣ ꯐꯖꯩ ꯆꯦ ꯃꯥꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ ꯅꯪ ꯃꯥꯕꯨꯗꯤ ꯊꯥꯖꯕ꯭ꯔꯥ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯂꯦꯝꯃꯝꯃꯦ ꯂꯦꯝꯃꯦ ꯍꯥꯏꯕ ꯂꯦꯝꯕꯅꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦ ꯍꯥꯏꯌꯦ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛꯅꯦ ꯑꯗꯨꯅꯕꯨ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯈꯪꯗꯦꯗ ꯏꯆꯦ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯩꯕꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯆꯦ ꯑꯥꯏ ꯑꯦꯝ ꯕ꯭ꯂꯦꯁꯦꯠ ꯑꯩꯁꯦ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯕ ꯃꯤꯁꯛꯅꯤ ꯐꯣꯟ ꯂꯥꯛꯑꯦ ꯏꯆꯦ ꯍꯜꯂꯣ ꯆꯥꯗ꯭ꯔꯤꯌꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯇꯜꯂꯦꯕ ꯄꯥꯏꯌꯨꯀꯣ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯀꯦ
मालिम अतियानी से लेखक लेखा ओलमलो नंबु नुशिवा पादनबा नंबु थीवा फंगनबा मालिम अतियानी से लेखक लेखा ओलमलो नंबु नुशिवा पादनबा पीरम लोयाई फाथौजा थौदोनो ओलम हाइदोना पीरम लोयाई फाथौजा थौदोनो ओलम हाइदोना सिकार थमोइगी मच्चेसिंदा जुसिंदोना लई हौरे नुशिबा वाकत्पा सोंगौलरोइद जिंबासे करिगी फोचिंदिरमेना खोला ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯄꯤꯖꯥ ꯑꯩ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯂꯪꯖꯔꯨꯕ ꯏꯔꯥꯟꯒꯤ ꯗꯟꯗꯤ ꯐꯪꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯑꯩ ꯉꯝꯕꯒ ꯃꯥꯏ ꯋꯥꯗꯣ ꯄꯜꯂꯛꯀꯅꯨ ꯑꯩ ꯃꯥꯕꯨꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯆꯦ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯏꯆꯦ ꯊꯣꯏꯕꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯍꯪꯉꯛꯏ ꯅꯨꯡꯉꯥꯏꯔꯤꯅ ꯈꯨꯝꯃꯨꯔꯥ ꯈꯨꯝꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯀꯞꯄꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯊꯣꯏꯕꯤ ꯁꯨꯝ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯕꯅꯤꯗ ꯐꯔꯦ ꯅꯪꯁꯨ ꯀꯥꯗ ꯆꯪꯉꯣ ꯍꯣꯏ ꯋꯥꯟ ꯁꯦꯀꯦꯟ I love you too. 지금 가리 가면 너 그래 하나 가면 와 어? 지금 가리 가면 너 지금 가리 가면 너 나나나 왜 시원을 폰다고 봐? 왜 안 랭가 말?
राजन फमु लेपतो 어이, 허물레포도. 나나 봐요. 허물레포도. 아두니 만들어. 아이, 초질락잖아. 또. Next time! ngamba Vamos. ngamba ai noi da kya rak la khre nang khang bra Ago weng on ham do. Nabu yam fate na. Yam fate. pizza gi wafam se nang kamain toge habino ngasidi ai aseng mama khangdringai mafam sidagi haloi Pizza ke dore ai no. Nang ai asuk ngai phami kai pizza. Asuk ngai phami ai da mo. Pizza wa o wi ge. 보이는 게 샤티파지. 난 ngamba nangi semi usitrira 좋아. 이몽이 미가 안 나지. Quindi che ne? Canal 1 2. Lo. Salgo.
ꯍꯜꯂꯣ ꯍꯜꯂꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄ꯭ꯔꯣ ꯊꯥꯅꯤꯟꯗꯤ ꯐꯣꯟ ꯊꯝꯃꯝꯃ ꯃꯥꯜꯂꯦ ꯌꯥꯝ ꯍꯣꯡꯉꯝꯃꯦ ꯀꯅꯥꯕꯨꯅꯣ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯖꯔꯤ ꯑꯍꯣꯡꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯒꯤ ꯇꯠꯅꯕ ꯌꯥꯗꯕ ꯃꯔꯤꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯈꯪꯅ ꯈꯪꯅ ꯍꯣꯡꯈꯤꯕ ꯃꯤꯁꯛꯇꯨꯗꯤ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯆꯩꯒꯗꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯅꯆꯤꯟ ꯄꯦꯟꯅ ꯆꯩꯕꯤꯌꯨ ꯅꯪꯒꯤ ꯃꯤꯆꯩ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯂꯦꯞꯆꯒꯦ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯆꯩꯕ ꯅꯠꯇꯦ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯂꯧꯕ ꯉꯁꯤꯒꯤ ꯆꯠꯅꯕꯤꯁꯤꯕꯨ ꯁꯧꯒꯠꯂꯤꯕ ꯉꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯂꯃꯟ ꯈꯨꯝꯕꯅꯤ ꯂꯃꯟ ꯈꯨꯝꯕ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯑꯩꯒꯨꯝꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯊꯛꯇ ꯂꯃꯟ ꯈꯨꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯡ ꯌꯥꯝ ꯍꯪꯒꯅꯨ ꯃꯇꯝꯗꯣ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ ꯑꯩ IAS ꯃꯉꯥꯟꯅꯤ ꯂꯥꯏꯔꯕ ꯃꯉꯥꯟ ꯏꯊꯛ ꯏꯔꯥꯡꯁꯨ ꯇꯧꯕ ꯅꯪꯒꯨꯝꯕ ꯃꯤꯁꯛꯇꯨ ꯅꯠꯇꯦ ꯍꯥꯏꯒꯗꯕ ꯂꯣꯏꯔꯕ꯭ꯔꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯥꯏꯒꯤꯅꯤ ꯃꯆꯦꯠ ꯇꯥꯅ ꯁꯦꯒꯥꯏꯕ ꯊꯃꯣꯏꯁꯤꯅ ꯄꯦꯟꯅ ꯅꯣꯛꯇ꯭ꯔꯤ ꯐꯥꯎ ꯑꯩ ꯑꯗꯨꯝ ꯍꯥꯏꯒꯤꯅꯤ ꯑꯩ 이tik 이빠 자자대 해볼 강이 ꯑꯩ ꯅꯪꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ ꯃꯁꯤꯃꯇꯪ ꯌꯥꯕꯤꯌꯨ ꯑꯩ ꯊꯝꯃꯒꯦ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯑꯩꯒꯤ ꯏꯅꯥꯎ ꯊꯥꯅꯤꯟꯕꯨ ꯑꯋꯥꯐꯝꯗ ꯇꯥꯕ ꯌꯥꯔꯣꯏ ꯑꯋꯥꯐꯝꯗ ꯇꯥꯕ ꯌꯥꯔꯣꯏ ꯀꯝꯗꯧꯔꯤꯒꯦ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯂꯦꯞꯄꯤꯕꯁꯦ ꯑꯩꯒꯤ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯏꯅꯥꯎꯅꯨꯄꯤ ꯊꯥꯅꯤꯟꯒꯤꯗꯃꯛꯇꯅꯤ ꯀꯝꯗꯧꯔꯤꯒꯦ ꯋꯥꯍꯪꯗꯨ ꯄꯥꯎꯈꯨꯝ ꯈꯨꯝꯕꯤꯔꯣꯏꯗ꯭ꯔꯣ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯤ ꯑꯩ ꯎꯅ ꯄꯥꯝꯕꯩ ꯃꯔꯝ ꯍꯥꯏꯕꯤꯔꯣꯏꯗ꯭ꯔꯣ ꯑꯩꯒꯤꯗꯃꯛ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤꯕꯅꯣ ꯃꯁꯤ ꯍꯥꯏꯕꯤꯌꯨ
ꯍꯜꯂꯣ 이제 이제 ꯀꯥꯏ ꯂꯩꯒꯦ ꯑꯩꯔꯣ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯍꯜꯂꯣ ꯍꯜꯂꯣ